Hello, ma'am. Nungairibo. Yam kuire. Live sanadaba. Abdi live ngatang sanage. Monsiga ngataraga. Nongsu kanna chure. Pujasu loigare. Hello, ma'am. Welcome to live chat. Small. Sebelum sebelum tu, ini pada segi pada. Hello, ma'am. Kailan kung duit atau sama orang? Kenapa lagi kau? Ma'am, live sanasi. Kuire wai sanadaba ngatang wai sanasi. Kana lay. Kana lagi live sanasi ngahatang. Home le, mi 24 mil. Kamen lagi. Hah? Si Ozani. Taingo ni taingo. Mobile juga 24 घंटा. Ma'am, ngoài này đi bơ. Ngoài cái máy tàu nó đi cái lót khare mà. Taingo lót khare kumda kare. Tamam kamen pide. Nong hidare, ma'am. Nong su yam kanna hidare. Itu kon ase কথা অলপ পাতিম guys. Hello guys, kon ase কথা চথা অলপ পাতি লম আহক. Kanam. Ini kamen soto di saya juga. Tabakan. Oi minchen manak na khong na minchen to ka kai roidra. Kadi kau tu. Miss, isa no PI long jump jayanta. Sana nama. Aye. Nang nama nanti dikenai mana jangan lo. Hello. Apa? Hah? True ya. Kami kayak lagi. Oke, udah sana malu deh. Komen ya mu ya. Kata ini tuh kamu saya kami baca. Oh dah. Nah je kami soto diri kayak gino. Hello channel ma'am. Ai se kaino comment. Soto diri kayak gino. Hello, Abdul Markas. Oh lagi. Para. Langsung dah sini makan soto. Comment sa tik na dun. Mas mana lo? Asa kayak dulu gay. Live sana dia. Kanano hede ide. Unil eglang bom. Sanchi Hai se Victoria. Sinam. Nungai bo Sonia. Nungairi ma'am punamakti nungairi bo. Longjam Jayanta Ichanu Piro. Isanu Paro. Mani. Ahoy inaw nupigi. Inaw nupigi masani pani. Ado ako'y isani pa tare. Kaya na message height laga na hujam to kana tawnari. Mana sih nangga mamang komen kau. View message. So tau. Mai sih jam lihat doi bodoh. Sani pa.
ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯕꯣ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯅꯣꯡ ꯅꯤꯅꯤꯁꯤꯒ ꯚꯤꯗꯤꯑꯣ ꯀꯟꯇꯤꯅ꯭ꯌꯨ ꯊꯥꯡꯒꯠꯄ ꯉꯝꯗꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯊꯥꯡꯒꯠꯂꯛꯑꯒꯦ ꯚꯤꯗꯤꯑꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯃꯌꯥꯝꯅꯁꯨ ꯎꯔꯝꯒꯅꯤꯀꯣ ꯌꯥꯝꯅ ꯀꯟꯅ ꯅꯩꯅꯔꯤꯕꯗꯣ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯑꯩꯈꯣই ꯃꯁꯦꯟ ꯉꯥꯛꯇꯅꯤ ꯑꯗꯣ ꯁꯥꯎꯅꯗꯅꯕ ꯑꯩꯈꯣই ꯃꯁꯦꯟ ꯁꯥꯎꯅꯔꯒ ꯌꯦꯛꯅꯕꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯀꯣ ꯃꯤꯇꯣꯞꯀꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯑꯗꯨꯅ ꯑꯩꯈꯣই ꯃꯁꯦꯟ ꯀꯔꯤꯅꯣ ꯑꯃꯅ ꯁꯣꯏꯔꯛꯑꯒꯁꯨ ꯑꯃꯅ ꯉꯥꯛꯄꯤꯕ ꯑꯗꯨꯒ ꯑꯁꯣꯏꯕ ꯂꯩꯔꯒꯁꯨ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯈꯟꯊꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯤꯡꯖꯦꯜ ꯍꯥꯏꯕ ꯑꯃ ꯇꯣꯞꯅ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯑꯣꯏꯅ ꯂꯩꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯦ ꯍꯥꯡꯗꯣꯛꯎꯕ ꯈꯨꯗꯤꯡꯒꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯅꯩꯅꯔꯤꯕꯗꯣ ꯃꯌꯥꯝꯁꯨ ꯑꯣꯏꯅ ꯈꯪꯉꯝꯃꯅꯤꯀꯣ ꯑꯗꯨꯅ ꯑꯅꯤꯃꯛ ꯃꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯤꯕ ꯉꯥꯛꯇꯅꯤ ꯑꯅꯤ ꯑꯍꯨꯝꯃꯛ ꯑꯗꯣ ꯉꯁꯤ ꯑꯩꯅ ꯂꯥꯏꯚ ꯊꯥꯖꯔꯛꯏꯕꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯗꯨꯔꯒꯥ ꯄꯨꯖꯥ ꯂꯣꯏꯈꯔꯦ ꯑꯗꯣ ꯃꯌꯥꯝ ꯀꯔꯝ ꯀꯔꯝ ꯇꯧꯅꯔꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯪꯒꯦ ꯍꯥꯏꯅ ꯂꯥꯏꯚꯁꯦ ꯊꯥꯖꯔꯛꯄꯅꯤ ꯑꯗꯣ ꯀꯨꯏꯔꯦ ꯕꯣꯖꯥ ꯃꯔꯨꯞ ꯑꯝꯇ ꯃꯌꯥꯝ ꯂꯥꯎꯗꯣ ꯎꯅꯗꯕ ꯀꯨꯏꯔꯦ ꯁꯤꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯅꯦꯠꯁꯦ ꯄꯥꯕ ꯍꯩꯇꯕꯅꯤ ꯀꯔꯤꯅꯣ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯑꯩ ꯍꯥꯡꯉꯤꯁꯦ ꯈꯪꯗꯦꯉꯣ ꯀꯔꯤ ꯀꯔꯤ ꯄꯉꯥꯡꯗ ꯍꯥꯡꯉꯤ ꯁꯤꯅꯦꯕ ꯄꯨꯊꯣꯔꯛꯑꯣꯕ ꯂꯥꯏꯠꯇ ꯊꯣꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣꯕ ꯂꯥꯏꯠꯇ ꯑꯣꯟ ꯇꯧꯅꯦ ꯑꯗꯨꯒ ꯑꯥꯗ ꯄꯨꯁꯜꯂꯨꯅꯦ ꯔꯤꯐ꯭ꯔꯦꯁꯇ ꯊꯣꯛꯇ꯭ꯔꯤ ꯀꯩꯅꯣ ꯁꯤ ꯈꯛꯇꯪ ꯊꯣꯛꯇꯣꯏꯔꯣ ꯃꯃꯥꯏ ꯃꯊꯛꯇ ꯑꯇꯩ ꯃꯈꯥ ꯑꯃꯨꯛ ꯊꯣꯛꯇ꯭ꯔꯤꯁꯦ ꯀꯩꯅꯣ ꯑꯅꯤꯃꯛ ꯄꯨꯟꯅ ꯀꯃꯥꯏꯅ ꯌꯦꯡꯗꯣꯏꯕ ꯀꯩꯅꯣ ꯕꯦꯛ ꯀꯌꯥ ꯂꯩꯕ ꯃꯃꯥꯡ ꯇꯧꯔꯤꯅꯤ ꯀꯩꯅꯣ ꯑꯩ ꯂꯥꯏꯚ ꯊꯥꯏꯁꯦ ꯃꯣꯏꯅꯅꯦ ꯀꯩꯅꯣꯗ ꯌꯦꯡꯉꯤꯕ ꯑꯗꯨꯅ ꯌꯥꯗ꯭ꯔꯤꯕ ꯂꯥꯏꯠꯇ ꯃꯣꯏꯒꯤꯁꯦ ꯑꯝꯇ ꯀꯩꯅꯣꯒꯤꯗꯤ ꯌꯦꯡꯉꯤꯕ ꯑꯩꯅ ꯆꯥꯛꯇꯣꯗꯥꯏꯅꯦ ꯌꯥꯕ꯭ꯔꯥ ꯌꯥꯗ꯭ꯔꯥ ꯍꯥꯏꯅꯀꯣ ꯑꯁ ꯄ꯭ꯔꯤꯟꯁꯤ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯍꯦꯜꯂꯣ ꯄꯨꯟꯁꯤ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯎꯅꯤꯡ ꯂꯩꯔꯥꯡꯕꯝ ꯆꯥꯛ ꯅꯨꯡꯉꯥꯏꯔꯤꯕꯣ ꯆꯥꯗ꯭ꯔꯤꯕꯣ ꯆꯥꯗ꯭ꯔꯤꯗ ꯆꯥꯗ꯭ꯔꯤ ꯑꯩꯈꯣꯏ ꯊꯣꯡꯕꯨ ꯊꯣꯡꯗ꯭ꯔꯤ ꯑꯩꯈꯣꯏꯗꯤ ꯊꯣꯡꯕꯨ ꯊꯣꯡꯗ꯭ꯔꯤ ꯃꯌꯥꯝꯗꯤ ꯊꯣꯡꯅꯔꯕꯣ ꯀꯃꯥꯏꯅ ꯇꯧꯅꯔꯤꯒꯦ ꯃꯣꯟ ꯃꯆꯥꯗꯨꯗꯤ ꯍꯌꯦꯡ ꯍꯪꯆꯤꯠꯇꯩ ꯚꯤडिꯑꯣ ꯊꯥꯒꯠꯅꯕ प्रिंसी मेकअप होꯠꯅꯖꯔꯛꯑꯒꯦ आर्टिस्ट की कोरिया से বহি আছো ভাত বনালা নেকি প্ৰিন্সি কোনে কৈ আছে মায়ে কৈ আছেনে प्रिंसेस मेकअप आर्टिस्ट असमी कोबो সুধিব আমি এনচাৰটো দি যাম मी 76 थे खरे कमेंट पे वाटरी थैंक ꯏꯆꯤꯟ यू ꯏꯅꯥꯎ ꯃꯌꯥꯝ ꯀꯃꯦꯟ अनौꯕ ꯇꯧꯕꯤꯔꯛꯑꯣ यावडी ꯍꯦꯜꯂꯣ अनौꯕ लाइक ꯒꯥꯏꯁ सब्सक्राइब थोमजनबिरम ꯍꯌꯦꯡ ꯍꯪꯆꯤꯠꯇꯩ ꯚꯤडिꯑꯣ ꯍꯥꯞꯀꯠꯂꯛꯑꯅꯤ ꯑꯩꯅ ꯕ꯭ꯂꯣꯛ ꯚꯤडिꯑꯣꯁꯦ ꯅꯝꯕꯁꯨ ꯍꯩꯇꯦ ꯕ꯭ꯂꯣꯛꯁꯦ ꯊꯥꯒꯠꯅꯕ ꯑꯗꯣ ꯍꯧꯖꯤꯛ मोई गाँव दही मम लैमा ꯑꯣ কেতিয়া আহিবা ꯏꯆꯥꯔꯥ ꯎꯔꯤꯕꯁꯦ ꯏꯅꯥꯎꯔꯥ ꯑꯩ ꯅꯪꯅ ꯕꯦꯛ ꯇꯧꯔ ꯃꯆꯥ ꯎꯕꯗꯣ ꯑꯣ ꯏꯆꯥ ꯅꯤꯄꯥꯅꯤ ꯑꯃꯗꯤ প্ৰিন্সি মেকআপ আৰ্টিষ্ট মই মা হয় ঠিক আছে দে এতিয়া বৰষুণ দি আছে তাত বৰষুণ হৈ আছেনে ꯁꯤꯗꯗꯤ ꯅꯣꯡ ꯆꯨꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯇꯥꯕ꯭ꯔꯥ ꯅꯣꯡ ꯃꯪꯉꯤꯁꯦ ꯃꯤ ꯆꯥꯝꯃꯒ ꯇꯔꯨꯛ ꯂꯩꯌꯦꯕ ꯑꯗꯣ ꯃꯌꯥꯝ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯝꯇꯪ ꯏꯔꯧꯁꯤ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯈꯪꯗꯅꯤ ꯃꯤꯇꯩ ꯀꯌꯥꯝ ꯂꯩꯌꯦ ꯎꯝ ꯃꯔꯛꯁꯤꯗ ꯀꯨꯀꯤ ꯃꯤꯅꯥꯏ ꯑꯥꯎꯠ ꯃꯤꯇꯩ ꯆꯪꯕꯤꯔꯣ ꯀꯔꯤꯅꯣ ꯏꯔꯥꯡꯅꯦ ꯇꯧꯅꯔꯤꯁꯤꯅ ꯃꯔꯣꯟ ꯑꯃ ꯑꯗ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯗꯣꯔꯕꯥꯔ ꯑꯃ ꯃꯔꯣꯟ ꯌꯥꯝ ꯑꯃ ꯂꯩꯒꯅꯨ ꯇꯧꯅꯔꯤꯕꯁꯦ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗꯦ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯀꯟꯅ ꯑꯃꯅ ꯑꯃꯗ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯚ ꯉꯥꯏꯍꯥꯛ ꯊꯥꯖꯔꯛꯄꯅꯤ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯟꯅꯁꯤ ꯀꯃꯦꯟ ꯉꯥꯛꯇꯪ ꯇꯧꯕꯤꯔꯛꯑꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯒ ꯊꯥꯖꯔꯛꯏꯕ ꯂꯥꯏꯚꯁꯤꯁꯨ ꯋꯥꯔꯤꯗꯤ ꯀꯩ ꯍꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕꯗ ꯑꯁꯨꯝ ꯍꯧꯖꯤꯛ ꯐꯦꯁꯕꯨꯛ ꯈꯪꯗꯦ ꯃꯦꯗꯤꯌꯥꯁꯦ ꯍꯥꯡꯗꯣꯛꯎꯕ ꯈꯨꯗꯤꯡꯒꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯅꯩꯅꯔꯤꯕ ꯃꯌꯥꯝꯁꯨ ꯈꯪꯉꯝꯒꯅꯤꯀꯣ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯍꯧꯖꯤꯛ ꯀꯟꯅ ꯍꯧꯖꯤꯛ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯗꯣꯏꯕ ꯃꯤꯇꯩ ꯀꯌꯥꯝ ꯆꯥꯎꯔꯦ ꯈꯪꯅꯕ ꯑꯝꯇꯪ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯃꯁꯦꯟꯅꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯥꯎꯅꯔꯣꯏꯁꯤ ꯏꯁꯧ ꯅꯤꯖꯟ ꯂꯩ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯀꯅꯥꯗ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯥꯏ ꯃꯥꯏꯒꯤ ꯊꯣꯛꯄ
ꯃꯥꯏ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯣꯏꯅ ꯇꯧꯅꯔꯤꯕ ꯉꯥꯛꯇꯅꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯏꯔꯝꯗꯝꯒꯤꯗꯃꯛꯇꯀꯣ ꯃꯗꯟꯂꯥꯜ ꯅꯣꯡꯃꯥꯏꯊꯦꯟ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯌꯦꯁ ꯃꯤꯇꯩ ꯑꯃ ꯌꯥꯏꯐꯔꯦ ꯑꯁꯦꯡꯕ ꯃꯤꯇꯩ ꯑꯃ ꯀꯪꯂꯩꯄꯥꯛꯅ ꯂꯥꯛꯑꯦ ꯌꯥꯏꯐꯔꯦ ꯑꯇꯩꯁꯦ ꯀꯅꯥ ꯀꯅꯥꯅꯣ ꯑꯝꯇ ꯏꯕꯤꯔꯛꯎ ꯈꯪꯉꯦꯅ ꯁꯤꯗꯤ ꯃꯤꯇꯩꯅꯦꯅ ꯃꯗꯟꯂꯥꯜ ꯅꯣꯡꯃꯥꯏꯊꯦꯟ ꯁꯦꯠ ꯍꯥꯏ ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯁꯥꯝꯗꯗꯤ ꯅꯣꯡ ꯆꯨꯔꯤ ꯉꯔꯥꯡꯁꯨ ꯂꯥꯏ ꯊꯥꯗꯕ ꯕꯣꯔ ꯅꯨꯃꯤꯠꯇ ꯍꯤꯌꯥꯡ ꯊꯥꯡꯗ ꯃꯤ ꯌꯥꯝꯅ ꯁꯣꯛꯅꯕꯅꯤ ꯅꯟꯖꯅꯕꯅꯤ ꯇꯨꯁꯟꯅꯕꯅꯤ ꯑꯩꯈꯣꯏꯁꯨ ꯉꯔꯥꯡ ꯄꯥꯟꯊꯣꯏꯕꯤ ꯏꯃꯥ ꯑꯁꯦ ꯏꯔꯥꯠꯄꯗꯣ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏꯗ ꯃꯐꯝ 3ꯗ ꯏꯔꯥꯠꯂꯦꯕ ꯍꯣꯖꯥꯏ ꯃꯅꯨꯡꯗꯇꯀꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯑꯩꯅ ꯍꯥꯞꯆꯕꯅꯦ ꯑꯗꯣ ꯕ꯭ꯂꯣꯛ ꯁꯦꯝꯕꯁꯤꯗꯤ ꯀꯥ ꯍꯦꯟꯅ ꯍꯩꯇꯕꯅꯤ나 ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯛ ꯇꯧꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯑꯗ ꯃꯌꯥꯝꯁꯨ ꯌꯥꯔꯒꯗꯤ ꯂꯥꯏꯛ ꯑꯃꯇꯪ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯂꯥꯏꯐꯁꯨ ꯈꯖꯤꯛꯇꯪ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ पेंसी मेगाबला स्टैंड काली जाम आजी जुबिंदा प्रोग्राम हासिल गावत অঁ ঠিক আছে ঠিক আছে ভাত খালা নেকি लाइमों सुनीता इनाउना लाइव थाबसी यामना नुंगाइदको इनाउबो थागतसरी ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯂꯥꯏꯃꯌꯨꯝ ꯁꯨꯅꯤꯇꯥ ꯏꯆꯦ ꯃꯉꯣꯟ ꯂꯩꯒꯩꯒꯤꯔꯥ ꯈꯪꯗꯦ ꯑꯩꯁꯨ ꯍꯟꯗꯛ ꯈꯔꯅꯤꯁꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯂꯥꯛꯀꯦ ꯍꯥꯏꯅꯗꯤ ꯈꯜꯂꯤ ꯅꯍꯥꯟ ꯀꯪꯂꯥꯗꯒꯤ ꯏꯃꯥꯅ ꯃꯦꯔꯥ ꯍꯧ ꯆꯣꯡꯕꯒꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯦꯕ ꯅꯪꯅ ꯑꯗꯣ ꯀꯔꯝꯕ ꯃꯇꯝꯗ ꯍꯌꯦꯡ ꯂꯥꯛꯏ ꯄꯨꯔꯅꯤꯃꯥꯁꯤꯒ ꯆꯠꯂꯣ ꯆꯣꯡꯉꯨꯔ ꯂꯥꯛꯑꯣ ꯆꯠꯂꯣ ꯃꯦꯔꯥ ꯍꯧ ꯆꯣꯡꯕꯒꯤ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄ ꯑꯗꯣ প্ৰিন্সি মেকআপ আর্টিস্ট ভাত খোৱা নাই আমিতো বনোৱাই নাই এতিয়ালৈকে ইয়াত বৰষুণ দি আছে ইয়াত জুবিন গাৰ্গꯀꯤ ꯃꯇꯥꯡꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯌꯦ ꯍꯣꯏ ꯑꯁꯥꯝꯒꯤ ꯖꯨꯕꯤꯟ ꯒꯥꯔꯗ ꯍꯥꯏꯅ ꯈꯪꯅꯔꯤꯕꯗꯣ ꯑꯗꯣ ꯃꯥꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯃꯤꯡ ꯐꯥꯎꯔꯕ ꯍꯧꯖꯤꯛ ꯁꯤꯡꯒꯥꯄꯨꯔꯗꯅꯦꯕꯀꯣ ꯁꯤꯡꯒꯥꯄꯨꯔꯗ ꯃꯥꯁꯦ ꯂꯩꯇꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯁꯤꯡꯒꯥꯄꯨꯔꯒꯤ ꯆꯥꯎꯔꯕ ꯑꯗꯨꯒꯤ ꯏꯁꯤꯡꯒꯤ ꯃꯥ ꯁꯥꯒꯔꯗꯅꯦꯕ ꯃꯥ ꯑꯗꯨꯒꯩꯗꯨ ꯑꯗꯣ ꯀꯦꯔꯟꯆꯟꯗ꯭ꯔ ꯁꯤꯡꯒꯥꯄꯨꯔꯗ ꯉꯁꯥꯏꯒꯤ ꯖꯨꯕꯤꯟ ꯒꯥꯔꯗꯅ ꯂꯩꯈꯤꯗꯕ ꯃꯐꯝꯗꯣ ꯑꯗꯨꯁꯨ ꯖꯨꯕꯤꯟ ꯒꯥꯔꯗꯀꯤ ꯃꯤꯡ ꯑꯣꯏꯅ ꯊꯝꯈꯔꯦ ꯑꯗꯣ ꯏꯁꯩ ꯁꯛ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯗ ꯀꯩꯅꯣ ꯁꯛꯄꯗꯣ ꯉꯥꯎꯔꯦ ꯁꯛꯄꯗꯣ ꯑꯗꯨꯑꯣꯏꯗꯤ ꯂꯥꯛꯆꯒꯦꯅ ꯅꯥꯛꯇ ꯑꯗꯣ ꯑꯁꯥꯃꯤꯁ ꯏꯁꯩꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯃꯣꯠ ꯑꯣꯟꯊꯣꯛꯄ ꯉꯥꯛꯇꯅꯦꯕ ꯄ꯭ꯔꯣꯒ꯭ꯔꯥꯃꯣꯠ ꯖꯨꯕꯤꯟ ꯈꯥꯝ ꯒꯥꯔꯗꯅ ꯁꯛꯄꯗꯣ ꯁꯥꯇꯦ ꯄꯤꯄꯜ ꯑꯣ ꯑꯉꯝꯕ ꯃꯩꯇꯩꯅ ꯍꯥꯏ ꯄꯤꯄꯜ ꯑꯩꯈꯣꯏ ꯃꯊꯥ ꯁꯥꯔꯦ ꯀꯩꯅꯣ ꯄꯤꯄꯜ ꯑꯩꯈꯣꯏ ꯃꯊꯥ ꯁꯥꯔꯦ ꯍꯥꯏꯌꯦ ꯄ꯭ꯔꯖꯥ ꯃꯊꯥ ꯁꯥꯔꯦ ꯍꯥꯏꯅꯦꯕ ꯃꯥꯏꯁꯦ ꯍꯣ ꯑꯉꯝꯕ ꯍꯣ ꯃꯩꯇꯩꯅ ꯍꯥꯏꯁꯦ ꯍꯣꯏ 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 ꯑꯉꯝꯕ ꯃꯩꯇꯩ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯗꯣ ꯅꯨꯡꯉꯥꯏꯇꯦꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟꯅꯤ ꯑꯃꯁꯨ ꯂꯣꯏꯅ ꯃꯥꯒꯤ ꯑꯉꯝꯕ ꯏꯃꯥ ꯀꯦꯔꯣꯟ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯆꯟꯗ꯭ꯔ ꯍꯥꯏ ꯂꯣꯏꯅ ꯊꯧꯗꯥꯡ ꯂꯧꯅꯔꯤ ꯉꯥꯛꯇꯅꯤ ꯍꯦꯜꯂꯣ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄꯥꯏꯕꯅꯁꯨ ꯄꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄꯥꯏꯗꯕꯅꯁꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯍꯧꯖꯤꯛ ꯌꯦꯛꯅꯕꯅ ꯍꯧꯖꯤꯛꯁꯦꯀꯣ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯏꯔꯝꯗꯝꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄꯥꯏꯕꯅꯁꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄꯥꯏꯅ ꯊꯕꯛ ꯇꯧꯔꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄꯥꯏꯗꯕꯅꯁꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄꯥꯏꯗꯅ ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯂꯣꯏꯅ ꯆꯣꯡꯗꯣꯏꯕꯅꯤ ꯇꯧꯕꯇꯕꯨ ꯑꯩꯅ ꯇꯧꯔꯤꯕ ꯊꯧꯗꯥꯡꯗꯣ ꯑꯃꯒ ꯈꯔ ꯃꯥꯟꯅꯗꯦꯕ ꯋꯥꯔꯤꯊꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯂꯣꯏꯅ ꯆꯣꯡꯗꯣꯛꯏꯅꯦꯕ ꯄ꯭ꯔꯤꯟꯁꯤ ꯃꯦꯀꯞ ꯑꯗꯣ ꯑꯥꯔꯇꯤꯁ ꯑꯁꯥꯝ ꯀꯤꯡ ꯑꯣꯐ ꯖꯨꯕꯤꯟ ꯒꯥꯔꯗ ꯑꯁꯥꯝꯒꯤ ꯅꯠꯇꯦ ꯋꯥꯔꯜꯒꯤꯅꯤ জুবিন গাৰ্গ নট অনলি ফৰ আছাম জুবিন গাৰ্গটো আমাৰ জুবিন গাৰ্গ পুৰা হ'লে ৱৰ্ল্ডগি অল অইলে ৱৰ্ল্ড যেনেকৈ গ্ৰীণেছ ৱৰ্ল্ড ৰেকৰ্ডত গৈছে নহয় সেইটো কাৰণে অনলি আছামৰ কিং বুলি ক'লে নহ'ব অল ৱাৰ্ল্ডৰ কিং ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯁꯨ ꯈꯪꯒꯅꯤꯀꯣ ꯑꯩ ꯍꯥꯏ ꯋꯥꯔꯜड ꯋꯥꯔꯤꯁꯦ ꯑꯩꯅ ꯐꯦꯃꯁ ꯑꯃꯨꯛ ꯖꯨꯕꯤꯟ ꯅꯧꯅ ꯑꯃꯨꯛ ꯒꯥꯔꯗ ꯃꯤꯡꯃꯨꯛ ꯍꯥꯏꯕꯗꯣ ꯇꯜꯂꯦꯕꯀꯣ ꯇꯜꯂꯦ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯖꯗꯦꯕ ꯑꯗꯨꯒꯤꯅꯤ ꯇꯜꯂꯦ ꯍꯥꯏꯕꯁꯦ ꯋꯥꯔꯧꯕꯤꯒꯅꯣꯕꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟꯅꯤ ꯑꯃꯅ ꯑꯃꯗ ꯍꯨꯟꯅ ꯑꯃꯅ ꯑꯃꯗ ꯍꯨꯟꯅꯅ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯃꯅ ꯁꯣꯏꯔꯒꯁꯨ ꯑꯃꯅ ꯁꯣꯏꯔꯝꯕ ꯇꯥꯔꯒꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯐꯖꯅ ꯈꯟꯅ ꯅꯩꯅꯔꯒ ꯂꯣꯏꯔꯦꯀꯣ ꯑꯁꯤꯒ ꯑꯍꯟ ꯍꯥꯏꯕ ꯂꯩꯇꯦ ꯑꯉꯥꯡ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯣ ꯃꯥꯅ ꯑꯉꯝꯕ ꯊꯥꯛꯇ ꯂꯣꯏꯅ ꯊꯕꯛ ꯇꯧꯅꯔꯤꯕꯅꯤ ꯑꯗꯣ ꯏꯁꯇꯦꯠ ꯂꯦꯚꯦꯜ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜ ꯊꯥꯛꯇ ꯊꯕꯛ ꯇꯧꯅꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅ ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯉꯝꯕ ꯊꯧꯗꯥꯡꯗꯤ ꯂꯣꯏꯅ ꯂꯧꯅꯔꯤꯕ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯃꯥꯒꯤ ꯀꯦꯄꯥꯁꯤꯇꯤꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤꯀꯣ ꯑꯗꯨ ꯀꯦꯄꯥꯁꯤꯇꯤ ꯍꯥꯏꯔꯗꯤ ꯀꯦꯄꯥꯁꯤꯇꯤꯁꯦ ꯃꯈꯜ ꯌꯥꯝꯃꯦ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯊꯣꯛꯑꯒ ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯇꯧꯔꯤ ꯑꯩꯈꯣꯏ 80 ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯅꯁꯨ
ꯏꯔꯝꯗꯝꯒꯤꯗꯃꯛꯇ ꯆꯤꯡꯈꯣꯡꯗ ꯂꯥꯟꯐꯝꯗ चंगा लौरिबो थौदांग मयामदको कनाना ngमगनी बरखुन बहुत दी आसे निकी दी आसे बरखुन दी आसे अदैदी अखोइगी इमा मयाम अमा मैरा पाइबी इमा मयाम अमना अहिंग अहिंगदा युमदा नुंगाइने हिपकदबदो युमदगी थोक्लागा युमदगी थोक्लागा निसाबनगी संगदा इमा मयाम अमना यारी को अदुमाइने अखोइगी चनुरा मयाम अमना अखोइ आसामरोमददी निंगोल हायेबको निंगोल मचा हायरगदी खोगी लेसाबी पाखंग सुमसे लेसाबी मचा सिंगसे चनुरा सिंगसे निंगोल मचा हायनेको अदुगा असोमदा अखोइगी मणिपुर रोमदा ओइरगा निंगोल मचा हायरगा अमरोमदा चतखरे इनाव हाइबसे यामना सुमी लाइमेम सुनीताना हाइरिबको अखोइदी अमतोइबा हेक्ता येंसिन कुकी मांगदा यामना इकाइजै होय अदुना अखोइ मसेंदी को अमना अमदा थौना पांगल हापीबा अदुगा लान मतमदा अपुन मोइना थोकमिनाबदो अखोइ इचिनाव मयामसु अपुन मोइना लेपमिनरगा लानफमदा अखोइ मयामगी तमक्ता चोंदोकपिबदो अपुनबसे लान मतमददी अपुनबा ओइना उलिको अदो मतम खुदिमक्ता अपुन मोइना लेपमिनसेबा अपुन बोइना मतम खुदिमक्ता लेपमिनसेबा अदु ओइरगदी कनानानो खुथिन्यनबा ngमदोरिबसे अदो हुजिक तोइबा इरांगसेना मवोंग अमदा हुजिक इरांगसे सागतपसे मोइ कुकी सिंगना सानबा प्लान से हुजिकसु लेपते अदुगा पाकिस्तान की फेक अकाउंट सिजनरगा एक्स तसु मैते की मथक्ता मिंगचत थीबा कयामा थागलैये अदुसु एक्स की फेक पाकिस्तान की फेक अकाउंट सिंगदोना एक्स ता थागलैबिदो अदा मैते की मिंगचत थीबा अदुगैदुगा यामना क्लोज ओइनरिबदुना मोइ कुकी की सीएस ऑर्गेनाइजेशन सिंगा क्लोज ओइमिनै है अदुगुंबा अकाउंट सिंगदुसु असुमाइना मोइना सोशल मीडिया दसु ओइदा पादबा कयामा संदुयेबको लान होरको मतमदसु सुम तौइदुनी मणिपुर मनुंगदनी अदुबु मणिपुर मनुंगददी नेट से बन ओइरेना हारगा मणिपुर मनुंगदा लैरिबा चुरचानपुरना कमाइना नेट बन ओइरमद्रिबनो अदु मोइसु कयामा थुइको खंगदे तौरिबसे कइनो कइ हाइदेबा अदो अवाबा नंगबदी प्रजाना अवाबा नंगी रिलीफ कैम्पदा लैरिबा इचनाव मयाम अमा ngasi jawhawda yumda hanjandagay leiribasiga akhoi leiriba ikaikhumda matik charaba MLA minister gi macha masu singna ngasi relief camda akhoi leiriba ichinaw IDP ichinaw singna yumda handrikhai akhoi su halaroi haina leiminaba amta thopiradi nungaigadabako akhoi gi leiriba MLA minister gi macha masu mayam ama leiriba singdosu akhoi parja mayam sena wana relief camda leiribasiga akhoi ichinaw ibung ipa मयाम सेना रिलीफ कैम्प लेरबनीने अखोइसु युमदा हलरोय हैना अखोइगी लेरिबा MLA मिनिस्टर की मचा मसु सिंगदुसु रिलीफ कैम्प पुनः लेमिनरगदी रिलीफ कैम्प लेबगी मैचाकसे करीनो जुम हाइबसिगा अखोइना लेरिबा इसागे युमसिगा अदु रिलीफ कैम्प लेबसिगा खेतनाबसे क्यामग यामना खेतनयाबदो अदुदो खंगदबको असुंबा कयामा ले पेंदबा अइगी इमा इपा अनि खनाबदा मचा आइना कइदौगनी मसागी थौदांग अचौबले इमा इपाना खनाबदा मचाना कइदौगनी हाइरो अदुनी इमा इपाना खनरादी मचा आइबसिंग अखोइदी कोक साइ नुंगाइते अदुना मचा आइबा अखोइनासु अयेगी इमा इपादुदा अखोइना अवारिबसे इमा इपाना असमाइना खनरको मथन अखोइना क्याम वारिबसे मचा आइबा अखोइना मोक अयेगी इमा इपादा खंगनबा अदुगा इमा इपा आइरबसिदी ख्वाइदे लुरिबनी मपी मपा ओइना लेरिबना उदोरिबा अखोइ मयामबु गाइड तौबिदोरिबनेबा अखोइ मयामगि मपी मपानेबा अदुना मपी मपाना अखोइबु लमजिंगबिरगा अखोइबु फब लंबिदे पुबिदोइनेबा दोइदी अखोइगी लेरिबा MLA मिनिस्टर मयामसु मणिपुर की प्रजा मयामना मिहुत अमने थागतपिखिबनी तो थागतलिबदो यामना थाजबा अमगा लोइनेना थागतखिबनेबा अदो प्रजा मयामगि थाजबसे कइनो लनाय ओइबा अखोइगी पर्सनल ओइबा थबक हाइजबा नतेबा लेरिबा इरमदमगी प्रजागी तमक्तदी चोंगधोकपियोबा अखोइगी लेरिबा MLA मिनिस्टर सिंगनसु माइ अंगम थाकता थबक तौदे आइबा नतेको अदु ओइरगसु अमा
ꯇꯣꯉꯥꯟꯕ ꯑꯃ ꯑꯩꯈꯣꯏ ꯇꯧꯗ ꯌꯥꯗꯕ ꯑꯁꯤ ꯎꯖꯧꯔꯒꯗꯤ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯇꯧꯒꯅꯤ ꯑꯗꯨꯏꯗꯤ ꯑꯁꯤ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯀꯛꯅꯕ ꯑꯃ ꯊꯧꯗꯥꯡ ꯑꯃ ꯄꯥꯡꯒꯜ ꯑꯃ ꯐꯨꯗꯣꯛꯍꯟꯅꯤꯡꯉꯦꯕ ꯑꯁꯣꯝꯗ ꯃꯩꯇꯩ ꯅꯣꯡꯁꯥ ꯍꯥꯏꯔꯒ ꯃꯩꯇꯩ ꯅꯣꯡꯁꯥ ꯃꯌꯥꯝ ꯑꯃꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯃꯩꯇꯩ ꯅꯣꯡꯁꯥꯅꯦꯅ ꯍꯥꯏꯔꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯤ ꯃꯄꯥꯗꯨꯗꯤ ꯃꯩꯇꯩ ꯅꯣꯡꯁꯥ ꯍꯥꯏꯅ ꯂꯩꯕ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯤꯔꯤꯕꯗꯨꯗꯤ ꯀꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯒꯅꯤ ꯑꯗꯨ ꯀꯩꯁꯨ ꯅꯠꯇꯕ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁ ꯀꯩꯁꯨ ꯅꯠꯇꯕ ꯃꯈꯣꯏꯗꯤ ꯑꯄꯨꯟꯕ ꯑꯃꯒꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗꯀꯣ ꯃꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗꯣ ꯆꯨꯝꯒꯦꯔꯥ ꯂꯥꯟꯒꯦꯔꯥ ꯃꯈꯣꯏ ꯃꯌꯥꯝ ꯍꯦꯛꯇ ꯆꯞ ꯃꯥꯟꯅꯅ ꯂꯦꯞꯄꯦꯕ ꯀꯨꯀꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯤꯅꯤꯁꯇꯔꯁꯤꯡꯗ ꯆꯞ ꯃꯥꯟꯅꯅ ꯂꯦꯞꯄꯦꯕ ꯑꯉꯥꯡꯅ ꯂꯥꯏꯐꯇꯤꯗꯤ ꯁꯥꯟꯅ ꯅꯨꯡ ꯂꯩꯕꯗꯨ ꯐꯤꯕꯝꯅꯦꯕ ꯆꯨꯝꯒꯦꯔꯥ ꯂꯥꯟꯒꯦꯔꯥ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯨꯀꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯤꯅꯤꯁꯇꯔꯁꯤꯡ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯂꯥꯜꯂꯦꯅ ꯈꯪꯉꯤꯅꯤ ꯈꯪꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯖꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯐꯥꯎꯅ ꯐꯣꯡꯅ ꯍꯥꯏꯔꯝꯗ꯭ꯔꯒꯁꯨ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯟꯖꯥ ꯄꯤꯔꯝꯗꯦ ꯍꯥꯏꯅ ꯀꯨꯀꯤꯁꯤꯡꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯣꯏꯔꯤꯕ ꯕꯤ ꯖꯦ ꯄꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯄꯥꯎꯃꯤꯂꯥꯟꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯐꯣꯡꯗꯣꯛꯑꯦ ꯄꯥꯎꯃꯤꯂꯥꯟ ꯍꯥꯎꯀꯤꯞꯅꯀꯣ ꯑꯥꯔꯃꯤ ꯀꯤꯆꯟ ꯀꯤꯡ ꯍꯦꯄꯤ ꯗꯨꯔꯒꯥ ꯄꯨꯖꯥ ꯁꯤꯁ ꯁꯦꯝ ꯇꯨ ꯌꯨ ꯅꯪ ꯍꯜꯂꯕꯣ ꯔꯕꯤ ꯑꯗꯨꯅꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯑꯗꯣ ꯇꯟꯖꯥꯁꯤꯒ ꯑꯃꯨꯛꯀ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯨꯟꯅꯕꯒꯤ ꯚꯤꯗꯤꯑꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯒ ꯑꯗꯨ ꯉꯥꯛꯇ ꯎꯔꯦ ꯑꯗꯨꯅ ꯑꯗꯨ ꯍꯥꯏꯕ ꯍꯥꯏꯅ ꯇꯧꯅꯩꯗꯣ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯉꯥꯛꯇ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯗꯣꯔꯤꯕꯅꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯤꯒ ꯍꯦꯟꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯀꯣ ꯑꯁꯨꯛ ꯏꯀꯥꯏ ꯈꯨꯝꯅꯅ ꯆꯠꯂꯤꯕ ꯉꯁꯤ ꯍꯜꯂꯅꯤ ꯁꯤꯁ ꯑꯣ ꯁꯦꯐ ꯖꯔꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯅꯔꯤꯕ ꯌꯥꯝ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯌꯥꯝꯅ ꯀꯟꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯅꯩꯅꯔꯤꯕꯗꯣ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯏꯗꯣ ꯇꯧꯅꯔꯤꯕꯁꯤꯡꯗꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯕ꯭ꯔꯣ ꯍꯦꯄꯤ ꯗꯨꯔꯒꯥ ꯄꯨꯖꯥ ꯁꯦꯝ ꯇꯨ ꯌꯨ ꯂꯤꯟꯅ ꯑꯗꯨꯅꯤꯗ ꯆꯤꯛꯄ ꯃꯤ ꯆꯩꯅꯥ ꯈꯪꯉꯅꯤ ꯆꯤꯛꯇꯕ ꯃꯤꯅ ꯈꯪꯉꯣꯏ ꯏꯅꯥꯎ ꯊꯥꯒꯠꯆꯔꯤ ꯂꯥꯏꯃꯌꯨꯝ ꯁꯨꯅꯤꯇꯥ ꯃꯤꯇꯩ ꯀꯌꯥꯝ ꯌꯥꯎꯒꯦ ꯃꯤꯇꯩ ꯈꯔ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯆꯨꯝꯃꯤ ꯃꯤꯇꯩ ꯌꯥꯎꯔꯗꯤ ꯀꯃꯦꯟ ꯑꯗꯨꯅꯤ ꯇꯧꯕꯤꯔꯛꯑꯣ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯉꯁꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯛꯏꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯄꯥꯗ꯭ꯔꯤ ꯌꯦꯡꯉꯨ ꯀꯃꯦꯟ ꯄꯥꯗ꯭ꯔꯤ ꯎꯪ ꯂꯩꯔꯤ 2023ꯗꯒꯤ ꯂꯩꯔꯛꯏꯅꯦꯕ 24 25 ꯍꯧꯖꯤꯛ 26 ꯆꯪꯗꯣꯔꯦ ꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯤ ꯌꯦꯡꯉꯨ 2023ꯒꯤ ꯃꯦꯗ 24ꯒꯤ ꯃꯦꯗ ꯆꯍꯤ ꯑꯃ ꯆꯠꯈ꯭ꯔꯕꯅꯤ 25ꯒꯤ ꯃꯦꯗ ꯆꯍꯤ 2 ꯆꯠꯈ꯭ꯔꯕꯅꯤ ꯆꯍꯤ 3 ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯅ ꯍꯧꯖꯤꯛ ꯆꯍꯤ 3 ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯗꯣꯔꯦꯕ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯔꯤꯅꯣ ꯀꯌꯥꯝ ꯀꯨꯏꯅꯅꯣ ꯁꯨꯃꯥꯏꯅ ꯂꯩꯗꯣꯔꯤꯕꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥꯁꯤꯡꯒꯤ ꯐ꯭ꯌꯨꯆꯔꯁꯦ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯇꯣꯏꯅꯣ ꯍꯧꯔꯛꯏꯕ ꯖꯦꯅꯦꯔꯦꯁꯟ ꯃꯌꯥꯝꯁꯤꯒꯤ ꯐ꯭ꯌꯨꯆꯔꯁꯦ ꯀꯔꯤ ꯑꯣꯏꯗꯣꯔꯤꯕꯅꯣꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯕꯦꯛꯇ ꯆꯠꯈ꯭ꯔꯕꯅꯦꯕ ꯂꯩꯖꯔꯝꯕ ꯂꯟ ꯊꯨꯝ ꯑꯗꯩꯗꯤ ꯏꯁꯥꯒꯤ ꯁꯦꯝꯖꯔꯝꯕ ꯁꯥꯒꯠꯆꯔꯝꯕ ꯃꯪꯂꯥꯟ ꯀꯌా ꯑꯃꯁꯨ ꯍꯧꯖꯤꯛ ꯄꯤꯛꯂꯤꯕ ꯅꯤꯄꯥ ꯃꯆꯥ ꯆꯍꯤ ꯅꯧꯔꯤꯕ ꯆꯍꯤ 13 ꯇꯔꯥꯅꯤꯄꯥꯟ 34 10 ꯑꯗꯨꯒꯨꯝꯕ ꯑꯉꯥꯡ ꯀꯌꯥ ꯑꯃ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛꯇ ꯃꯄꯨꯡ ꯐꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯗꯗꯨꯅ ꯂꯩꯔꯦꯕ ꯑꯗꯣ ꯁꯦꯟ ꯊꯨꯝꯗꯁꯨ ꯑꯋꯥꯠꯄꯅ ꯑꯋꯥꯠꯄ ꯉꯥꯛꯇ ꯍꯧꯖꯤꯛ ꯑꯣꯏꯁꯜꯂꯛꯑꯕꯅꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯁꯜꯂꯛꯇ꯭ꯔꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄꯗꯤꯀꯣ ꯃꯅꯤꯄꯨꯔ ꯃꯅꯨꯡꯁꯤꯒ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯅꯦ ꯈ꯭ꯋꯥꯏ ꯉꯛꯄꯗꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯔꯒ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕꯅꯦꯕ ꯑꯩꯈꯣꯏ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯑꯁꯨꯃꯥꯏꯅ ꯇꯧꯔꯤꯕ ꯔꯨꯜꯁꯦ ꯌꯦꯜꯍꯧꯃꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯩꯇꯩꯅꯕꯨ ꯆꯤꯡꯗ ꯂꯝ ꯂꯩꯕ ꯌꯥꯗꯦ ꯍꯥꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯉꯛꯄ ꯔꯨꯜ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯑꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯑꯁꯤ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯃꯐꯥꯎꯗ ꯁꯤꯒꯤ ꯔꯨꯜꯁꯦ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯁꯤꯒꯤ ꯔꯨꯜꯁꯦ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯕ ꯏꯟꯗꯤꯌꯥ ꯒꯣꯀꯨꯜ ꯆꯔꯥꯏꯁꯦꯝ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯨꯟꯅꯔꯒ ꯀꯨꯀꯤꯅ ꯍꯔꯥꯎꯅꯕ ꯊꯕꯛꯅꯤ ꯍꯨꯟꯅꯕ ꯇꯣꯛꯄꯤꯔꯣ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅꯤ ꯍꯨꯟꯅꯕ ꯇꯣꯛꯄꯤꯔꯣ ꯑꯩꯁꯨ ꯑꯗꯨꯅꯤ ꯍꯥꯏꯖꯔꯤꯕꯁꯦ ꯌꯥꯝꯅ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯨꯟꯅꯔꯣꯏꯁꯦ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯍꯥꯡꯗꯣꯛꯎꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨ ꯇꯃ ꯐꯪꯅꯅ ꯂꯩꯔꯦ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯃꯤꯡꯁꯨ ꯄꯟꯖꯔꯔꯣꯏꯒꯦ ꯂꯣꯏ ꯄꯨꯝꯅꯃꯛ ꯃꯌꯥꯝꯅꯁꯨ ꯈꯪꯉꯝꯃꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯩꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯇꯤꯛ ꯆꯥꯕ ꯉꯥꯛꯇꯅꯤ ꯃꯥꯒꯤ ꯊꯥꯛꯇ ꯌꯥꯝꯅ ꯋꯥꯡꯅ ꯊꯕꯛ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯌꯥꯝꯅꯁꯨ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯑꯗꯣ ꯇꯨꯡꯗ ꯑꯃꯨꯛ ꯑꯁꯨꯃꯥꯏꯅ ꯍꯨꯟꯅꯕꯒꯤ ꯊꯕꯛꯁꯦ ꯇꯧꯅꯔꯔꯣꯏꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯁꯤ ꯍꯥꯏꯖꯒꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝꯁꯤꯒ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯐꯤꯕꯝꯁꯦ
ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯈꯟꯊꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯍꯥꯏ ꯑꯣꯊꯣꯔꯤꯇꯤ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ MLA ꯃꯤꯅꯤꯁꯇꯔ ꯍꯥꯏ ꯑꯣꯊꯣꯔꯤꯇꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯏꯕ ꯅꯤꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯥꯛꯏꯕ ꯆꯥꯝꯃꯗꯤ ꯃꯤꯇꯩ ꯌꯥꯎꯕ ꯈꯨꯗꯤꯡ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯀꯃꯦꯟ ꯖꯦꯅꯦꯔꯦꯁꯟ ꯄꯥꯒꯦ ꯖꯦꯅꯦꯔꯦꯁꯟ ꯃꯌꯥꯝꯁꯤꯅꯀꯣ ꯀꯩ ꯑꯣꯏꯍꯧꯗꯣꯏꯅꯣ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯣ ꯃꯤꯅ IPS ꯑꯣꯐꯤꯁꯥꯔꯒꯨꯝꯕ ꯑꯗꯩꯗꯤ ꯂꯩꯗꯅ ꯑꯆꯧ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯑꯣꯏꯅꯔꯛꯏꯕ ꯃꯌꯥꯝꯁꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯍꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯤ ꯍꯧꯖꯤꯛ ꯏꯔꯝꯗꯝꯁꯤꯗ ꯑꯁꯨꯛ ꯋꯥꯔꯀꯥꯟꯗ ꯏꯃꯥ ꯂꯩꯕꯥꯛꯁꯦ ꯑꯁꯨꯛ ꯋꯥꯔꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯩ ꯂꯥꯏꯔꯤꯛ ꯇꯝ ꯂꯩꯗꯣꯏꯅꯣ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯊꯣꯛꯑꯒ ꯏꯔꯝꯗꯝ ꯉꯥꯛꯄꯒꯤ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯑꯦ ꯀꯔꯤꯒꯤꯅꯣ ꯊꯋꯥꯏ ꯆꯥꯛꯄꯗꯒꯤꯅꯦꯕ ꯏꯔꯝꯗꯝꯁꯤꯗ ꯉꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥ ꯑꯅꯥ ꯇꯥꯔꯒ ꯏꯃꯥ ꯏꯄꯥ ꯏꯆꯤꯟ ꯏꯅꯥꯎ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯀꯌꯥ ꯑꯃꯅ ꯉꯁꯤ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯂꯥꯏꯔꯤꯛ ꯇꯝꯅ ꯂꯩꯒꯦꯕꯁꯦ ꯃꯣꯏ ꯈꯟꯊꯔꯛꯇꯔꯦꯕ ꯑꯗꯨꯃꯥꯏꯅ ꯑꯁꯤ ꯑꯣꯏꯔꯛꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯀꯅꯥꯗꯅꯣ ꯑꯩꯈꯣꯏꯅ ꯀꯅꯥꯗꯅꯣ ꯍꯥꯏꯖꯔꯨꯗꯣꯔꯤꯕꯁꯦ ꯑꯗꯣ ꯆꯦꯛꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯑꯦꯇꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯇꯩ ꯀꯅꯥ ꯂꯩꯔꯤꯒꯦ ꯑꯇꯩꯗꯤ ꯂꯣꯏ ꯀꯣꯟꯅꯅꯤ ꯑꯗꯩꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ 50,000 ꯊꯥꯖꯤꯜꯂꯛꯑꯦ ꯍꯥꯏ ꯍꯧꯖꯤꯛ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯍꯥꯏꯅ ꯂꯩꯔꯤꯀꯣ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯃꯅꯨꯡꯁꯤꯒꯁꯨ ꯆꯨꯔꯆꯥꯟꯄꯨꯔꯔꯣꯝꯗ ꯀꯥꯡꯄꯣꯛꯄꯤꯔꯣꯝꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯎꯔꯝꯒꯅꯤꯀꯣ ꯃꯌꯥꯝꯅꯁꯨ ꯇꯥꯔꯝꯒꯅꯦꯕ ꯑꯗꯣ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯅꯦꯅ ꯂꯩꯔꯒ ꯀꯔꯝꯕ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯅꯣ ꯀꯥꯡꯄꯣꯛꯄꯤꯗꯅ ꯀꯃꯥꯏꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯁꯦ ꯑꯣꯏꯔꯤꯕ ꯔꯥꯁꯇ꯭ꯔꯄꯇꯤ ꯁꯥꯁꯟ ꯍꯥꯏꯔꯤꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯦꯕ ꯑꯗꯨꯕꯨ ꯀꯥꯡꯄꯣꯛꯄꯤꯔꯣꯝꯗꯗꯤ ꯕ꯭ꯔꯣꯒ ꯎꯅꯕ ꯆꯨꯔꯆꯥꯟꯄꯨꯔꯔꯣꯝꯗꯗꯤ ꯂꯥꯛꯀꯅꯤ ꯅꯦꯛꯁ ꯁꯨꯇꯤꯗ ꯊꯦꯡꯀ꯭ꯌꯨ ꯎꯅꯁꯦ ꯈꯪꯗꯦꯗ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯔꯕꯤ ꯃꯤꯇꯩ ꯎꯗ꯭ꯔ ꯃꯥꯅꯤ ꯀꯨꯀꯤ ꯅꯠꯇ꯭ꯔ ꯈꯪꯗꯦ ꯖꯤꯒꯤ ꯀꯃꯦꯟ ꯑꯃꯨꯛ ꯇꯧ ꯂꯥꯏꯐꯇ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯃꯦꯟ ꯀꯃꯦꯟ ꯑꯃꯨꯛ ꯈꯔ ꯈꯔ ꯄꯥꯒꯦ ꯇꯧꯕꯤꯔꯛꯑꯣ ꯑꯩꯁꯨ ꯀꯨꯏꯔꯦ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯂꯥꯏꯐꯁꯦ ꯊꯥꯔꯝꯃꯤꯅꯦꯕ ꯍꯧꯖꯥꯏꯗꯗꯤ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯒꯤ ꯏꯔꯥꯠ ꯊꯧꯔꯝ ꯌꯥꯝ ꯐꯖꯅ ꯄꯥꯡꯊꯣꯛꯈꯔꯦ ꯅꯣꯡꯁꯨ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯐꯖꯅ ꯍꯩꯊꯔꯤ ꯃꯥ ꯃꯤꯡꯖꯦꯟꯁꯦ ꯊꯨꯒꯥꯏꯗꯣꯔꯤ ꯅꯝꯅ ꯀꯣ ꯅꯪ ꯃꯤꯡꯖꯦꯟ ꯊꯨꯒꯥꯏꯗꯣꯔꯤ ꯃꯦꯔꯥ ꯍꯧ ꯆꯣꯡꯕ ꯀꯣ ꯑꯩꯗꯤ ꯑꯃꯐꯥꯎ ꯌꯥꯎꯗ꯭ꯔꯤ ꯑꯗꯣ ꯍꯟꯗꯛ ꯀꯪꯂꯥꯗꯒꯤ ꯏꯃꯥ ꯑꯃ ꯂꯥꯛꯑꯝꯃꯦꯕ ꯏꯃꯥꯅ ꯄꯦꯅꯥ ꯑꯃꯁꯨ ꯄꯤꯔꯝꯃꯤ ꯑꯗꯨ ꯄꯦꯅꯥꯗꯣ ꯑꯩꯅ ꯐꯖꯅ ꯊꯝꯃꯤ ꯑꯗꯣ ꯀꯪꯂꯥꯒꯤ ꯏꯃꯥꯗꯨꯅ ꯃꯦꯔꯥ ꯍꯧ ꯆꯣꯡꯕꯩ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯆꯠꯄꯁꯨ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯦ ꯐ꯭ꯂꯥꯏꯠꯇ ꯍꯟꯒꯠ ꯍꯟꯗꯥ ꯇꯧꯔ ꯆꯠꯄꯁꯦ ꯄꯩꯁꯥ ꯌꯥꯝ ꯆꯪꯉꯤ ꯀꯩꯗꯧꯅꯤ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯀꯨꯀꯤꯁꯤꯡꯅ ꯇꯧꯅꯤꯡ ꯇꯧꯅꯤꯡꯕ ꯇꯧꯍꯜꯂꯒ ꯊꯝꯃꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯁꯦ ꯀꯨꯀꯤꯒꯤ ꯃꯄꯥ ꯃꯄꯨꯅ ꯊꯅꯝꯕ ꯄ꯭ꯔꯥꯏꯚꯦꯠ ꯄ꯭ꯔꯣꯄꯔꯇꯤꯗꯒꯤ ꯍꯦꯟꯈ꯭ꯔꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯁꯦ ꯀꯨꯀꯤꯅ ꯕ꯭ꯂꯣꯛ ꯇꯧꯅꯤꯡꯉꯗꯤ ꯍꯦꯛꯇ ꯕ꯭ꯂꯣꯛ ꯇꯧꯔꯤ ꯉꯁꯤ ꯆꯍꯤ 3 ꯐꯥꯖꯤꯜꯂꯛꯑꯕ ꯁꯤꯐꯥꯎꯅ ꯀꯨꯀꯤꯁꯤꯡꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯑꯌꯦꯠꯄ ꯃꯌꯥꯝ ꯑꯃ ꯄꯤꯔꯤ ꯀꯩꯗꯧꯅꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯅꯤ ꯍꯥꯏ ꯑꯁꯤ ꯑꯣꯏ ꯃꯥꯜꯂꯦ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜ ꯍꯥꯏꯁꯦ ꯄꯦꯅꯥ ꯈꯣꯡꯂꯛꯎ ꯂꯥꯏꯐꯇ ꯅꯣꯡꯃ ꯁꯤꯁ ꯄꯦꯅꯥ ꯈꯣꯡꯕꯗꯤ ꯍꯩꯖꯗꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯄꯦꯅꯥ ꯍꯥꯏꯕꯁꯦ ꯑꯗꯨꯅꯤ ꯃꯦꯔꯥ ꯍꯧ ꯆꯣꯡꯕꯁꯦ ꯆꯠꯇꯤ ꯆꯠꯅꯤꯡꯉꯤ ꯑꯗꯣ ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯁꯨꯝ ꯑꯃꯨꯛ ꯆꯠꯄꯗ ꯂꯨꯄꯥ 10,000 ꯃꯊꯧ ꯇꯥꯏꯀꯣ ꯑꯗꯣ ꯆꯠꯂꯕꯅꯤꯅ ꯑꯃꯨꯛ ꯆꯠꯂꯅꯤ ꯑꯗꯨꯒꯤꯗꯤ ꯃꯐꯝ ꯑꯃꯅꯤ ꯆꯠꯅꯤꯡꯉꯛꯀꯅꯤ ꯑꯗꯩ ꯆꯠꯂꯗꯤ ꯈꯖꯤꯛꯇꯪ ꯑꯣꯏꯁꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯎꯅꯕ ꯆꯠꯄ ꯈꯣꯠꯄ ꯑꯗꯨꯒ ꯎꯅꯕ ꯆꯠꯄ ꯃꯇꯝꯗ ꯆꯠꯂꯒ ꯎꯅꯔꯒ ꯈꯛꯇ ꯂꯥꯛꯄꯗꯤ ꯅꯨꯡꯉꯥꯏꯇꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯎꯅꯕ ꯂꯥꯛꯄꯗꯨꯗ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯄꯨꯔꯧꯗꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯆꯠꯂꯒ ꯈꯥꯂꯤ ꯍꯥꯠ ꯍꯥꯏꯕꯗꯤ ꯀꯔꯤꯝ ꯄꯨꯗꯅ ꯆꯠꯄꯁꯦ ꯈꯣꯡꯕ ꯅꯨꯡꯉꯥꯏꯇꯦꯕ ꯍꯩꯇ꯭ꯔꯁꯨ ꯑꯗꯨꯝ ꯈꯣꯡꯉꯛꯑꯣ ꯁꯤꯁ ꯖꯣꯏꯁꯣꯟ ꯍꯥꯏ ꯖꯣꯏꯁꯣꯟ ꯍꯥꯏ ꯀꯅꯥꯅꯣ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯑꯗꯨ ꯆꯠꯂꯗꯤ ꯍꯟꯒꯠ ꯍꯟꯗꯥꯗ ꯁꯨꯝ ꯇꯤꯀꯦꯠꯅꯦ ꯀꯔꯤꯅꯦ ꯍꯧꯖꯤꯛꯀꯤ ꯌꯦꯡꯉꯨ ꯑꯗꯩ ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯃꯨꯛ ꯒꯨꯍꯥꯇꯤ ꯌꯧꯅ ꯆꯠꯇꯣꯏꯅꯤ ꯒꯨꯍꯥꯇꯤꯗꯒꯤ ꯑꯃꯨꯛ ꯐ꯭ꯂꯥꯏꯠ ꯆꯠꯇꯣꯔꯤꯕꯅꯤ ꯍꯥꯟꯅ 1,200,000ꯗ ꯆꯠꯄ ꯌꯥꯕ ꯂꯝꯕꯤꯗꯣ ꯍꯧꯖꯤꯛ ꯍꯟꯒꯠ ꯍꯟꯗꯥꯗ ꯂꯨꯄꯥ 9,000-10,000 ꯆꯪꯉꯦ ꯑꯗꯣ ꯈꯨꯗꯛ ꯈꯨꯗꯛꯇ ꯀꯛꯎꯔꯗꯤ ꯂꯨꯄꯥ 3,000-4,000 ꯌꯧꯕ ꯌꯥꯎꯔꯤ
ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯟꯅ ꯌꯥꯝꯅ ꯀꯟꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯂꯝꯃꯦ ꯑꯗꯩ ꯍꯧꯖꯤꯛꯇꯤ ꯀꯨꯀꯤꯅ ꯃꯩꯇꯩꯗ ꯅꯣꯡꯃꯩ ꯀꯥꯞꯄꯗꯤ ꯈꯔ ꯂꯦꯞꯄꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯅꯨꯡꯗ ꯀꯨꯀꯤꯁꯤꯡꯅ ꯄ꯭ꯂꯥꯟ ꯇꯧꯕꯗꯤ ꯉꯁꯤꯁꯨ ꯂꯦꯞꯇ꯭ꯔꯤꯀꯣ ꯃꯌꯥꯝꯅ ꯁꯨꯝ ꯈꯪꯉꯝꯃꯅꯤ ꯄꯥꯎ ꯃꯌꯥꯝ ꯇꯥꯕꯗ Tom lies. My name is Kukui. My name is Kukui. Kukui kau reh na ꯈꯪꯗꯦꯗ ꯃꯅꯤꯄꯨꯔꯁꯤꯒꯤ ꯑꯣꯏꯕ ꯐꯤꯕꯝꯁꯦ ꯑꯊꯣꯛꯄ ꯄꯣꯠꯆꯩꯅ ꯑꯃ ꯇꯥꯡꯕꯅ ꯂꯩꯃ ꯇꯥꯡꯕꯅ ꯇꯥꯡꯕꯅ ꯄꯣꯠꯆꯩꯅ ꯑꯃ ꯇꯥꯡꯕꯅ ꯃꯅꯤꯄꯨꯔꯗ ꯇꯥꯡꯕ ꯄꯣꯠꯆꯩ ꯃꯌꯥꯝꯁꯤꯅ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯂꯩꯃ ꯄꯣꯛ ꯄꯣꯛ ꯑꯩꯈꯣꯏꯗꯤ ꯑꯁꯤꯗꯒꯤ ꯑꯁꯥꯝꯗꯒꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯆꯠꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯇꯥꯡꯉꯤꯕ ꯄꯣꯠꯆꯩ ꯃꯌꯥꯝꯗꯨ ꯎꯕꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯥꯡꯉꯤ ꯃꯅꯤꯄꯨꯔꯁꯤꯒ ꯑꯁꯤꯒꯤ ꯃꯔꯛꯁꯤꯒ ꯇꯥꯡꯉꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯌꯦꯡꯉꯨ ꯃꯅꯤꯄꯨꯔꯁꯤꯒ ꯑꯋꯥꯠ ꯑꯄꯥ ꯅꯥꯏꯗ꯭ꯔꯕꯅꯤ ꯑꯋꯥꯠ ꯑꯄꯥ ꯅꯥꯏꯗꯦꯕ ꯃꯅꯤꯄꯨꯔꯁꯦꯀꯣ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯄꯥꯟꯗꯩ ꯈꯔ ꯆꯪꯉꯛꯄ ꯄꯣꯠꯆꯩꯗꯣ ꯆꯪꯉꯛꯐꯝꯗꯨꯒ ꯕ꯭ꯂꯣꯀꯦꯠ ꯇꯧ ꯊꯝꯃꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯄꯟꯕ ꯄꯤꯔꯦ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯊꯣꯛꯂꯛꯑꯒ ꯄꯣꯠꯆꯩ ꯂꯩꯒꯗꯕꯁꯨ ꯐꯔꯛ ꯇꯥꯕ ꯑꯗꯨꯒꯗꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯅ ꯄꯣꯠꯆꯩꯁꯦ ꯄꯪꯇꯥꯡꯗ ꯇꯥꯡꯍꯜꯂꯦꯕ ꯅꯠꯇ꯭ꯔꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯁꯥꯝꯗꯅ ꯍꯣꯡꯉꯤꯕ ꯑꯩꯈꯣꯏ ꯁꯣꯝꯗꯅꯀꯣ ꯑꯩꯈꯣꯏ ꯁꯣꯝꯗ ꯇꯥꯡꯉꯦ ꯍꯥꯏꯅ ꯂꯩꯕꯁꯦ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯆꯠꯂꯨꯕꯗ ꯑꯗꯨꯒꯤ ꯙꯃꯥꯗ ꯗꯕꯜꯗ ꯇ꯭ꯔꯤꯄꯜꯗ ꯇꯥꯡꯅ ꯂꯩꯔꯝꯒꯅꯦꯕ ꯈꯪꯗꯦꯗ ꯀꯃꯦꯟ ꯇꯧꯔꯤꯕ ꯃꯇꯧ ꯂꯩꯇꯦ ꯃꯑꯣꯡꯁꯦ 98 ꯃꯤ ꯆꯥꯝꯃ ꯂꯩ ꯀꯃꯦꯟ ꯂꯩꯇꯦ ꯑꯗꯩ ꯑꯩꯈꯣꯏ ꯑꯁꯥꯝ ꯁꯔꯀꯥꯔꯒꯤꯗꯤ ꯌꯥꯝꯅ ꯐꯕ ꯑꯃ ꯊꯕꯛ ꯆꯪꯕꯗ ꯄꯩꯁꯥ ꯂꯨꯄꯥ ꯁꯤꯀꯤ ꯑꯃ ꯆꯪꯗꯦ ꯏꯗꯨꯀꯦꯁꯟ ꯂꯩꯔꯕ ꯃꯤꯗꯣ ꯃꯇꯤꯛ ꯆꯥꯔꯕ ꯗꯤꯖꯥꯔꯕ ꯑꯣꯏꯕ ꯃꯤꯗꯣ ꯑꯗꯣ ꯁꯨꯝ ꯊꯕꯛ ꯐꯪꯒꯅꯤ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯠꯇ ꯂꯩꯇꯦ ꯊꯕꯛ ꯆꯪꯕꯗ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯕ ꯌꯥꯔꯣꯏ ꯄꯩꯁꯥ ꯄꯤꯖꯕ ꯌꯥꯗꯦ ꯊꯕꯛ ꯆꯪꯕꯗ ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯉꯦ ꯄꯩꯁꯥ ꯄꯥꯏꯗꯕꯁꯤꯡꯒꯤꯗꯤ ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯀꯤꯆꯟ ꯀꯤꯟꯅ ꯑꯣꯏꯅꯝ ꯕꯥꯕꯨꯁꯤꯡ ꯍꯥꯏ ꯌꯦꯁ ꯍꯦꯜꯂꯣ ꯃꯌꯥꯝ Are you fine in Manipur? Who is you? ꯑꯗꯒꯩꯗꯤ ꯍꯥꯏꯅꯤꯡ ꯍꯥꯏꯖꯁꯅꯨ ꯃꯥ ꯂꯧꯗꯦ ꯀꯩꯅꯣꯝ ꯍꯥꯏꯒꯗꯣꯏꯅꯣ ꯑꯣ ꯑꯁꯥꯝꯗꯗꯤꯀꯣ ꯊꯕꯛ ꯆꯪꯕꯁꯦ ꯄꯩꯁꯥ ꯁꯤꯀꯤ ꯑꯃ ꯆꯪꯗꯦ ꯑꯆꯧꯕ ꯑꯆꯧꯕ ꯔꯦꯡ ꯑꯣꯏꯒꯦꯔꯥ ꯃꯆꯥ ꯔꯦꯡ ꯑꯣꯏꯒꯦꯔꯥ ꯄꯨꯂꯤꯁ ꯂꯥꯏꯟꯗ ꯑꯣꯏꯒꯦꯔꯥ ꯑꯥꯏ ꯄꯤ ꯑꯦꯁ ꯂꯥꯏꯟꯗ ꯑꯣꯏꯒꯦꯔꯥ ꯑꯦ ꯄꯤ ꯑꯦꯁ ꯁꯤ ꯂꯥꯏꯟꯗ ꯑꯣꯏꯒꯦꯔꯥ ꯑꯁꯥꯝ ꯄꯨꯂꯤꯁ ꯂꯥꯏꯟꯗ ꯑꯣꯏꯒꯦꯔꯥ ꯃꯥꯁꯇꯔ ꯑꯣꯏꯒꯦꯔꯥ ꯑꯣꯖꯥ ꯑꯣꯏꯒꯦꯔꯥ ꯑꯗ ꯀꯣꯂꯦꯖꯀꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯒꯦꯔꯥ ꯏꯂꯦꯛꯇ꯭ꯔꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯇ ꯇꯧꯒꯦꯔꯥ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗ ꯑꯣꯐꯤꯁꯇ ꯇꯧꯒꯦꯔꯥ ꯑꯦꯅꯤ ꯊꯕꯛ ꯆꯪꯕꯗ ꯄꯩꯁꯥ ꯁꯤꯀꯤ ꯑꯃ ꯆꯪꯗꯦ ꯑꯩꯈꯣꯏ ꯑꯁꯥꯝ ꯒꯣꯕꯔꯃꯦꯟꯒꯤ ꯑꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯑꯁꯥꯝꯒꯤ ꯁꯤ ꯑꯦꯝ ꯑꯣꯏꯔꯤꯕ ꯍꯦꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃꯥꯅ ꯂꯥꯎꯊꯣꯛꯑꯒ ꯊꯝꯃꯤꯕꯅꯤ ꯀꯅꯥꯒꯨꯝꯕ ꯊꯅꯥꯗ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯃꯐꯝꯗ ꯄꯩꯁꯥ ꯄꯜꯂꯛꯄ ꯃꯤ ꯑꯗꯩꯗꯤ ꯒꯨꯁ ꯆꯥꯕ ꯃꯤ ꯑꯗꯨꯗꯣ ꯒꯨꯁ ꯆꯥꯔꯝꯃꯦ ꯍꯥꯏꯅ ꯇꯥꯔꯗꯤ ꯈꯨꯗꯛꯇ ꯁꯁꯄꯦꯟ ꯇꯧꯅꯤ ꯗꯤꯁꯃꯤꯁ ꯇꯧꯅꯤ ꯍꯥꯏꯅ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯀꯩꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯃ ꯀꯅꯥ ꯑꯃ ꯐꯪꯈ꯭ꯔꯕ ꯑꯗꯨꯗꯤ ꯂꯣꯏꯔꯦ ꯑꯗꯨꯅ ꯊꯕꯛ ꯆꯪꯕ ꯉꯁꯤꯗꯒꯤ ꯆꯍꯤ 5-10ꯁꯤꯒ ꯊꯕꯛ ꯆꯪꯅꯔꯛꯏꯕꯁꯦ ꯄꯩꯁꯥ ꯂꯨꯄꯥ ꯁꯤꯀꯤ ꯑꯃ ꯆꯪꯗꯦ ꯊꯕꯛ ꯆꯪꯉꯤꯕ ꯃꯌꯥꯝꯁꯦ ꯑꯗꯣ ꯂꯥꯏꯔꯕ ꯏꯃꯨꯡꯁꯤꯡꯗꯤ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤꯗꯤ ꯊꯕꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯪꯉꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯒ ꯑꯗꯨꯒ ꯑꯃꯨꯛ ꯀ꯭ꯂꯥꯁ 8 ꯄꯥꯁ ꯇꯧꯍꯧꯕ 9 ꯄꯥꯁ ꯇꯧꯍꯧꯕ 10 ꯄꯥꯁ ꯇꯧꯍꯧꯕꯁꯤꯡꯒꯤꯁꯨ ꯒ꯭ꯔꯦꯗ A ꯒ꯭ꯔꯦꯗ B ꯒ꯭ꯔꯦꯗ C ꯒ꯭ꯔꯦꯗ ꯍꯥꯏꯅꯀꯣ ꯑꯗꯨꯁꯨ ꯄꯤꯔꯤꯅꯤ ꯀ꯭ꯂꯥꯁ 8 ꯄꯥꯁ ꯇꯧꯍꯧꯕ ꯀꯥꯡꯕꯨꯒꯤꯁꯨ ꯑꯩꯈꯣꯏ ꯔꯦꯜꯋꯦ ꯗꯤꯄꯥꯔꯠꯃꯦꯟ ꯁꯦꯟꯇ꯭ꯔꯦꯜ ꯊꯕꯛꯇꯁꯨ ꯄꯤ ꯑꯗꯨꯃꯥꯏꯅ ꯊꯕꯛꯁꯦ ꯌꯥꯝ ꯄꯤ ꯍꯦꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃꯥꯅ ꯑꯁꯥꯝꯗꯗꯤ ꯍꯟꯗꯛ ꯊꯕꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯪꯅꯔꯦ ꯑꯗꯨꯒ ꯁꯦꯟꯁꯨ ꯂꯨꯄꯥ ꯑꯃ ꯇꯤꯡꯗꯕꯤꯗꯅꯤ ꯊꯕꯛ ꯆꯪꯉꯤꯁꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯑꯣꯔꯨꯅꯣꯗꯣꯏ ꯍꯥꯏꯅ ꯌꯨꯝꯊꯣꯡꯒꯤ ꯑꯣꯔꯨꯅꯣꯗꯣꯏ ꯍꯥꯏꯅ ꯂꯨꯄꯥ 1,000ꯒ ꯂꯨꯄꯥ 250 ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯤꯔꯤꯅꯤ ꯑꯣꯔꯨꯅꯣꯗꯣꯏ ꯍꯥꯏꯔꯤꯕꯁꯤꯅ ꯑꯃꯨꯛ Comment Sunita Mahambam said hi. ꯍꯦꯜꯂꯣ ꯑꯗꯨꯒꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅꯀꯣ ꯑꯩꯈꯣꯏꯒꯤ 12 ꯄꯥꯁ ꯇꯧꯔꯛꯄ ꯅꯨꯄꯤ ꯃꯆꯥ ꯅꯤꯄꯥ ꯃꯆꯥꯁꯤꯡꯗꯅ ꯑꯁꯥꯝ ꯁꯔꯀꯥꯔꯅ ꯁ꯭ꯀꯨꯇꯤ ꯄꯤ BM Singha ꯑꯆꯨꯝꯕꯅꯤ ꯁ꯭ꯀꯨꯇꯤ ꯄꯤ ꯁ꯭ꯀꯨꯇꯤ ꯒꯥꯔꯤ ꯑꯗꯣ ꯃꯅꯤꯄꯨꯔꯂꯣꯝꯗꯗꯤ ꯑꯁꯤ ꯐꯪꯗꯦ ꯑꯩꯅ ꯍꯪꯕꯗ ꯑꯩꯅ ꯆꯠꯄꯗꯁꯨ ꯑꯝꯇ ꯎꯗꯦ ꯑꯗ ꯑꯩꯈꯣꯏ ꯑꯁꯥꯝꯗꯗꯤ ꯅꯨꯄꯤꯒꯤꯅ ꯑꯉꯥꯡꯕ ꯅꯨꯄꯥꯒꯤꯅ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯁ꯭ꯀꯨꯇꯤꯁꯦ ꯀ꯭ꯂꯥꯁ 12 ꯄꯥꯁ ꯇꯧꯔꯛꯄꯗ
75 ꯍꯟꯗꯛꯇꯤ 80% ꯍꯥꯏꯈꯔꯦ ꯃꯃꯥꯡꯗꯒꯤꯗꯤ 75% ꯑꯗꯨꯒꯩ ꯁꯨꯝ ꯄꯤꯔꯕꯅꯤ ꯁ꯭ꯀꯨꯇꯤꯁꯦ ꯅꯨꯄꯤꯒꯤꯁꯨ ꯅꯤꯄꯥꯒꯤꯁꯨ ꯑꯗꯨꯅ 12 ꯄꯥꯁ ꯇꯧꯔꯛꯄꯗ ꯃꯃꯥ ꯃꯄꯥꯅ ꯒꯥꯔꯤ ꯂꯩꯕꯤꯕꯒꯤ ꯍꯦꯗꯦꯛꯁꯤꯃ ꯂꯩꯇꯔꯦ ꯑꯉꯥꯡꯁꯤꯡꯅ ꯃꯁꯥꯅ ꯂꯥꯏꯔꯤꯛꯁꯨ ꯐꯖꯅ ꯄꯥꯖꯔꯦꯀꯣ ꯉꯁꯥꯏ ꯀꯩꯅꯣꯗꯣ ꯐꯪꯅꯕ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯣ ꯀꯃꯦꯟꯁꯨ ꯇꯧꯕꯤꯔꯣ ꯑꯁꯥꯝ ꯁꯔꯀꯥꯔꯒꯤꯗꯤ ꯌꯥꯝꯅ ꯐꯩꯗ ꯃꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯁꯥꯝ ꯁꯔꯀꯥꯔꯗꯤ ꯌꯥꯝꯅ ꯐꯩ ꯁ꯭ꯇꯨꯗꯦꯟꯁꯤꯡꯒꯤꯁꯨ ꯑꯗꯨꯒ ꯁ꯭ꯀꯣꯂꯥꯔꯁꯤꯞꯁꯨ ꯐꯖꯅ ꯄꯤ ꯁ꯭ꯀꯣꯂꯥꯔꯁꯤꯞꯁꯨ ꯌꯥꯝꯅ ꯄꯤ ꯑꯁꯥꯝꯗꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯉꯥꯡꯁꯤꯡ ꯑꯅꯝꯕꯅ ꯄꯩꯁꯥ ꯇꯤꯡꯗꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯌꯥꯏ ꯑꯁꯥꯝꯗꯗꯤ ꯑꯗ ꯑꯉꯥꯡꯁꯤꯡꯁꯨ ꯀ꯭ꯂꯥꯁ 12 ꯄꯥꯁ ꯇꯧꯔꯛꯄ ꯅꯨꯄꯤ ꯃꯆꯥ ꯅꯤꯄꯥ ꯃꯆꯥ ꯈꯨꯗꯤꯡꯃꯛ ꯁꯔꯀꯥꯔꯅ ꯁꯨꯝ ꯒꯥꯔꯤ ꯄꯤꯕꯤꯔꯦ ꯀꯣꯂꯦꯖ ꯆꯠꯅꯕ ꯑꯗꯨꯇ ꯅꯠꯇꯅ ꯀꯦꯟꯇꯤꯟꯗ ꯆꯥꯅꯕ ꯑꯗꯩꯗꯤ ꯊꯥꯎ ꯍꯥꯟꯅꯕ ꯄꯨꯔꯅꯤꯃꯥ ꯄꯩꯁꯥ ꯐꯥꯎꯅ ꯁꯤꯡꯍꯥ ꯄꯤ ꯅꯦꯅꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯄꯨꯖꯥ ꯀꯔꯝ ꯇꯧꯈꯤꯒꯦ ꯃꯥꯃꯣꯗꯤ ꯑꯅꯥ ꯑꯌꯦꯛ ꯅꯨꯡꯉꯥꯏꯔꯤ ꯇꯧꯗꯦꯅ ꯅꯨꯡꯉꯥꯏꯔꯤ ꯇꯧꯗꯦ ꯀꯅꯥꯝ ꯅꯥꯌꯦꯛ ꯇꯧꯗꯦ ꯅꯣꯏꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯈꯔ ꯀꯃꯦꯟ ꯂꯥꯛꯑꯦ ꯅꯨꯡꯉꯥꯏꯕ ꯑꯗꯨꯅꯤ ꯑꯁꯥꯝꯗꯗꯤ ꯑꯁꯥꯝꯒꯤ CMꯁꯤꯅ ꯐꯖꯅ ꯍꯣꯠꯅꯩ ꯒꯣꯀꯨꯜ ꯁꯔꯥꯏꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯊꯕꯛ ꯂꯩꯕꯥꯛ ꯀꯔꯤ ꯉꯝꯗꯗꯅ ꯊꯕꯛ ꯂꯩꯕ ꯂꯩꯕ ꯉꯝꯗꯗꯅ ꯗꯦꯜꯂꯤꯗ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕ ꯊꯤꯅꯔꯤ ꯑꯗꯨꯅꯤ ꯃꯗ ꯃꯅꯤꯄꯨꯔꯒꯤ ꯗꯥꯏꯔꯦꯛ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯍꯥꯏꯗꯕ ꯑꯩꯗꯤ ꯑꯉꯛꯄ ꯐꯪꯉꯤ ꯍꯥꯏꯁꯤꯅꯤ ꯂꯣꯏꯔꯦ ꯅꯦꯅꯦ ꯑꯩꯅ ꯆꯠꯄ ꯁꯤꯡꯍꯥ ꯃꯇꯝꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤ ꯅꯦꯅꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯅꯤ ꯑꯁꯥꯝꯗꯗꯤ ꯊꯕꯛ ꯆꯪꯕꯗ ꯄꯩꯁꯥ ꯁꯤꯀꯤ ꯑꯃ ꯂꯧꯕ ꯌꯥꯗꯦꯅ ꯑꯩꯈꯣꯏ CMꯅ ꯂꯥꯎꯊꯣꯛꯑ ꯊꯝꯃꯦꯕ ꯒꯨꯁ ꯄꯤꯕ ꯀꯥꯏꯁꯦ ꯑꯁꯥꯝꯗꯗꯤ ꯌꯥꯗꯦ ꯕꯦꯟꯅꯤ ꯇꯣꯇꯦꯂꯤ ꯕꯦꯟꯅꯤ ꯑꯁꯥꯝꯗꯗꯤ ꯒꯨꯁ ꯄꯤꯕ ꯀꯥꯏꯁꯦ ꯅꯪ ꯑꯦꯅꯤ ꯂꯥꯏꯟꯗ ꯊꯕꯛ ꯇꯧ ꯑꯁꯥꯝ ꯄꯨꯂꯤꯁꯀꯤ ꯂꯥꯏꯟꯗ ꯇꯧꯒꯦꯔꯥ ꯑꯗꯩꯗꯤ APSC ꯑꯗꯩ PSC ꯑꯩꯈꯣꯏ ꯏꯁꯤꯡꯒꯤ ꯂꯥꯏꯟꯗ ꯇꯧꯒꯦꯔꯥ ꯐꯌꯔ ꯕ꯭ꯔꯤꯒꯦꯗꯠꯇ ꯇꯧꯒꯦꯔꯥ ꯑꯗꯨꯔꯒ ꯏꯂꯦꯛꯇ꯭ꯔꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯇ ꯇꯧꯒꯦꯔꯥ ꯑꯦꯅꯤ ꯅꯪ ꯂꯥꯏꯟ ꯈꯨꯗꯤꯡꯃꯛꯇ ꯄꯩꯁꯥ ꯂꯧꯕ ꯌꯥꯗꯦ CMꯅ ꯍꯥꯏꯗꯣꯛꯅ ꯊꯝꯃꯕꯅꯤ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯂꯥꯏꯔꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯨꯝꯊꯣꯡꯒꯤ ꯊꯕꯛ ꯆꯪꯅꯔꯦ ꯏꯆꯦ ꯗꯦꯡꯒꯨ ꯇꯧꯗ꯭ꯔꯣ ꯑꯗꯨꯋꯥꯏꯗꯗꯤ ꯗꯦꯡꯒꯨꯁꯦ ꯑꯗꯨꯁꯨ ꯌꯥꯝ ꯀꯟꯅꯗꯤ ꯇꯧꯗꯦ ꯂꯩꯇꯦꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯂꯣꯝꯗꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯌꯥꯝ ꯍꯩꯔꯒꯁꯨ ꯒꯣꯔꯃꯦꯟ ꯊꯕꯛ ꯐꯪꯗꯕꯅ ꯃꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯒꯣꯔꯃꯦꯟ ꯊꯕꯛ ꯇꯧꯕꯁꯦ ꯌꯨꯝꯊꯣꯡꯒꯤ ꯒꯣꯔꯃꯦꯟ ꯊꯕꯛ ꯇꯧꯕ ꯂꯩ ꯍꯥꯏꯕꯁꯨ ꯌꯥꯏ ꯌꯨꯝ ꯑꯃꯗ ꯃꯤ ꯑꯅꯤ ꯑꯍꯨꯝꯒ ꯄꯨꯟꯅ ꯒꯣꯔꯃꯦꯟ ꯊꯕꯛ ꯇꯧꯋꯤ ꯃꯇꯤꯛ ꯆꯥꯔꯗꯤ ꯑꯁꯨꯝ ꯐꯪꯉꯦ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯑꯣꯖꯥ ꯑꯣꯏꯒꯦꯔꯥ ꯑꯣꯖꯥ ꯑꯣꯏꯔꯁꯨ ꯄꯩꯁꯥ ꯂꯨꯄꯥ ꯁꯤꯀꯤ ꯑꯃ ꯇꯤꯡꯗꯦ ꯑꯗꯩ ꯄꯤꯛꯏꯕ ꯏꯁꯇꯨꯗꯦꯟꯁꯤꯡꯗꯁꯨ ꯏꯁꯇꯨꯗꯦꯟ ꯃꯌꯥꯝꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯣꯏꯅꯕ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯕꯗꯁꯨ ꯑꯉꯥꯡꯁꯤꯡꯗꯣ ꯄꯥꯁ ꯇꯧꯔꯛꯄꯗ ꯃꯈꯣꯏꯗ ꯒꯣꯔꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯩꯁా ꯐꯪꯉꯤ ꯑꯗꯨꯒ 12 ꯄꯥꯁ ꯇꯧꯔꯛꯄꯗꯁꯨ ꯏꯁꯇꯨꯗꯦꯟ ꯅꯤꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗ ꯒꯣꯔꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯥꯔꯤ ꯄꯤꯔꯦ ꯅꯨꯄꯤ ꯃꯆꯥꯒꯤꯁꯨ ꯄꯤꯔꯦ ꯅꯤꯄꯥ ꯃꯆꯥꯒꯤꯁꯨ ꯄꯤꯔꯦ ꯑꯗꯨꯅ ꯒꯥꯔꯤ ꯂꯩꯕꯩ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯦ ꯒꯥꯔꯖꯤꯌꯥꯟꯅ ꯁ꯭ꯀꯨꯜꯗꯒꯤ ꯁꯨꯝ ꯄꯤꯔꯦ ꯁꯔꯀꯥꯔꯅ ꯁꯨꯝ ꯄꯤꯔꯦꯕ ꯒꯥꯔꯤ ꯑꯗꯨꯒ ꯑꯃꯨꯛ ꯁ꯭ꯀꯣꯂꯥꯔꯁꯤꯞꯁꯨ ꯃꯌꯥꯝ ꯑꯃ ꯐꯪꯉꯤ ꯗꯣꯛꯇꯔ ꯇꯝꯒ JEE ꯊꯥꯕ ꯅꯤꯠ ꯊꯥꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯒꯣꯔꯃꯦꯟꯅ ꯂꯣꯏꯅ ꯑꯗꯨꯒꯤ ꯐꯦꯁꯤꯂꯤꯇꯤ ꯄꯤꯌꯦꯕ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯇꯝꯃꯤꯕ ꯃꯌꯥꯝꯗꯣ JEE ꯇꯝꯕ ꯅꯤꯠ ꯇꯝꯕ ꯃꯌꯥꯝꯗꯣ ꯑꯁꯥꯝ ꯒꯣꯔꯃꯦꯟꯗꯤ ꯌꯥꯝꯅ ꯄꯤꯗ ꯑꯗꯩꯗꯤ ꯀꯤꯁꯥꯟ ꯑꯩꯈꯣꯏꯒꯤ ꯂꯧ ꯎꯕ ꯀꯥꯡꯕꯨꯒꯤꯁꯨ 2,000 ꯇꯧꯔꯒ ꯄꯤ ꯑꯗꯩ ꯅꯨꯄꯤ ꯌꯨꯝꯗ ꯂꯩꯕ ꯅꯨꯄꯤꯁꯤꯡꯒꯤꯅ ꯑꯃꯨꯛ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 1,100 ꯄꯤꯔꯦ ꯑꯗꯨ ꯅꯠꯇꯕ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞ ꯍꯥꯏꯅ ꯒ꯭ꯔꯨꯞ ꯑꯃ ꯍꯥꯡꯉꯤ ꯑꯗꯨ ꯒ꯭ꯔꯨꯞꯇꯨꯗ ꯄꯩꯁꯥ ꯄꯤꯊꯩ ꯂꯨꯄꯥ ꯑꯁ ꯂꯥꯛ ꯑꯃ ꯏꯆꯦ ꯄꯤꯊꯕ 2,000 ꯁ꯭ꯋꯥꯏꯗꯗꯤ ꯄꯤꯊꯕ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕ ꯏꯆꯦ ꯁ꯭ꯋꯥꯏꯗꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕ ꯐꯥꯎꯕ ꯐꯪꯅꯗ꯭ꯔꯦ ꯆꯪꯖꯒꯦ ꯐꯥꯎ ꯐꯪꯅꯗ꯭ꯔꯦ ꯑꯗꯨꯅꯤ ꯑꯁꯥꯝꯗꯗꯤ ꯒꯣꯔꯃꯦꯟ ꯁꯥꯔꯚꯤꯁꯁ ꯌꯥꯝ ꯂꯩ ꯅꯨꯄꯤ ꯃꯩꯇꯩꯗꯁꯨ ꯂꯩ ꯑꯗꯨꯒ ꯃꯩꯇꯩ ꯅꯨꯄꯤ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀ ꯂꯩ ꯑꯩꯈꯣꯏ ꯍꯣꯖꯥꯏꯗ ꯃꯩꯇꯩ ꯅꯨꯄꯤꯅ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯣꯏ ꯑꯩꯈꯣꯏ ꯍꯣꯖꯥꯏꯗꯗꯤ ꯑꯗꯨꯃꯥꯏꯅ ꯅꯣꯏ ꯗꯣꯛꯇꯔꯗꯤ ꯌꯥꯝ ꯂꯩꯔꯦꯗ ꯗꯣꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔꯗꯤ ꯌꯥꯝꯅ ꯂꯩ ꯃꯤꯇꯩꯗ ꯑꯁꯥꯝ ꯁꯔꯀꯥꯔꯗꯤ ꯌꯥꯝ ꯐꯖꯅ ꯊꯕꯛ ꯇꯧꯔꯤ ꯑꯁꯥꯝꯒꯤ CM ꯍꯦꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃꯥꯗꯤ ꯃꯥꯗꯤ ꯚꯣꯠꯁꯨ ꯑꯇꯩꯁꯨ ꯀꯥꯈꯤꯅꯤ ꯃꯌꯥꯝ ꯌꯥꯝ ꯌꯥꯅꯕ ꯆꯠꯂꯤ ꯏꯁꯇꯨꯗꯦꯟꯁꯤꯡꯁꯨ ꯌꯥꯝꯅ ꯌꯥꯅꯕ ꯆꯠꯂꯤ ꯑꯗꯨ ꯅꯠꯇꯕ ꯃꯧ ꯅꯍꯥꯁꯤꯡꯗꯁꯨ ꯃꯥꯒꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯣꯏ ꯒ꯭ꯔꯨꯞ ꯃꯤ 10 ꯒ꯭ꯔꯨꯞ ꯁꯥꯔꯒ ꯂꯨꯄꯥ ꯂꯥꯛ 1 ꯄꯤꯕ ꯂꯥꯛ 2 ꯄꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯑꯗꯣ ꯍꯟꯗꯛꯇꯤ ꯗꯨꯔꯒꯥ ꯄꯨꯖꯥꯁꯤꯗ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯇ ꯂꯨꯄꯥ 10,000 ꯄꯤ ꯃꯣꯏꯒꯤ ꯒꯨꯠ ꯍꯥꯡꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯇ 10,000 ꯄꯨꯝꯅꯃꯛꯇ ꯌꯦꯜꯂꯤ ꯑꯁꯥꯝꯒꯤ CMꯅ ꯇꯧꯕꯗꯤ ꯑꯩꯗꯤ ꯌꯥꯎꯗꯦ ꯀꯩꯅꯣ ꯒꯨꯠꯇꯣ ꯑꯩ ꯌꯥꯎꯗꯕꯅꯤꯅ
ꯑꯗꯨꯒ ꯂꯣꯟ ꯂꯧꯕ ꯌꯥꯅꯤ CMꯅ ꯌꯥꯝꯅ ꯔꯣꯖꯃꯅꯤ ꯄꯤꯗ ꯁꯤꯡꯍ ꯃꯦꯗꯝꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯐꯅꯕ ꯍꯣꯠꯅꯕꯤꯔꯤ ꯃꯦꯗꯝꯕꯨ ꯀꯨꯏꯅ ꯄꯨꯟꯁꯤꯕ ꯑꯃꯁꯨꯡ ꯃꯦꯝꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯆꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯊꯥꯒꯠꯆꯔꯤ ꯑꯩ ꯃꯩꯁꯅꯥꯝ ꯕ꯭ꯔꯖꯃꯣꯍꯟ ꯁꯤꯡ ꯁꯩꯅꯤꯛ ꯁ꯭ꯀꯨꯜ ꯅꯥꯒꯥꯂꯦꯟꯗ ꯑꯣꯖꯥ ꯑꯣꯏꯕꯅꯤ ꯑꯣ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯅꯥꯒꯥꯂꯦꯟꯗꯀꯣ ꯅꯥꯒꯥꯂꯦꯟꯗ ꯑꯩꯈꯣꯏꯁꯨ ꯄꯣꯛꯂꯛꯄꯗꯤ ꯅꯥꯒꯥꯂꯦꯟꯗ ꯄꯣꯛꯂꯛꯄꯅꯤ ꯅꯥꯒꯥꯂꯦꯟꯒꯤ ꯑꯩꯈꯣꯏꯅ ꯄꯣꯛꯂꯛꯏꯗꯅ ꯍꯧꯖꯤꯛ ꯅꯥꯒꯥꯂꯦꯟ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯗꯤꯃꯥꯄꯨꯔꯗꯅꯤꯀꯣ ꯗꯤꯃꯥꯄꯨꯔꯗ ꯄꯣꯛꯂꯛꯄꯅꯤ ꯗꯤꯃꯥꯄꯨꯔꯒꯤ ꯅ꯭ꯌꯨ ꯃꯥꯔꯀꯦꯠ ꯃꯅꯥꯛꯇ ꯈꯔ ꯆꯠꯂꯒ ꯐꯦꯠ ꯍꯣꯁꯄꯤꯇꯥꯜ ꯍꯥꯡꯕꯗꯣ ꯐꯦꯠ ꯍꯣꯁꯄꯤꯇꯥꯜꯗꯨꯒꯤ ꯑꯃꯨꯛ ꯈꯇꯪ ꯆꯠꯂꯒ ꯁꯦꯕꯣꯛ ꯔꯣꯗ ꯁꯦꯕꯣꯛ ꯔꯣꯗ ꯍꯥꯏꯅ ꯂꯩꯕꯗꯣ ꯙꯣꯕꯤ ꯅꯂꯥ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯣꯛꯂꯛꯄꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄꯅ ꯀꯩꯅꯣꯗ ꯃꯟꯇꯁ꯭ꯔꯤ ꯅꯥꯁꯔꯤ ꯁ꯭ꯀꯨꯜ ꯍꯥꯏꯅ ꯂꯩ ꯑꯗꯨꯒ ꯇꯝꯃꯛꯏ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ ꯗꯤꯃꯥꯄꯨꯔꯁꯨ ꯑꯗꯨꯕꯨ ꯌꯥꯝ ꯗꯤꯃꯥꯄꯨꯔꯗ ꯂꯥꯏꯔꯤꯛꯇꯤ ꯌꯥꯝ ꯀꯨꯏꯅ ꯇꯝꯃꯛꯇꯦ ꯑꯗꯒꯤ ꯁꯨꯝ ꯑꯁꯥꯝꯗ ꯂꯥꯛꯑꯦ ꯑꯁꯥꯝꯗ ꯁꯨꯝ ꯂꯩꯔꯦ ꯀꯃꯦꯟ ꯇꯧꯕꯤꯔꯣ ꯀꯃꯦꯟ ꯄꯥꯔꯒ ꯅꯨꯡꯉꯥꯏ ꯑꯩꯗꯤ ꯑꯗꯨꯅꯤꯗ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯁꯥꯝꯗ ꯇꯧꯔꯤꯕ ꯐꯤꯕꯝꯒ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯐꯤꯕꯝꯒ ꯈꯦꯠꯅꯕꯁꯦ ꯌꯥꯝꯅ ꯈꯦꯠꯅꯔꯦ ꯑꯗꯣ ꯑꯉꯥꯡꯁꯤꯡꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯨꯒ ꯑꯣꯟꯁꯤꯟꯅ ꯇꯧꯒꯗꯕꯗꯣ ꯁ꯭ꯀꯣꯂꯥꯔꯁꯤꯞꯀꯨꯝꯕ ꯄꯤꯕꯤꯕ ꯄꯤꯔꯝꯒꯅꯤꯀꯣ ꯃꯅꯤꯄꯨꯔꯗꯁꯨ ꯄꯤꯗꯦ ꯋꯥ ꯅꯠꯇꯦꯀꯣ ꯑꯗꯨꯒ ꯑꯁꯥꯝꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁ꯭ꯀꯣꯂꯥꯔꯁꯤꯞ ꯄꯤ 12 ꯄꯥꯁ ꯇꯧꯔꯛꯄꯗ ꯑꯉꯥꯡꯁꯤꯡꯗ ꯄꯥꯔꯁꯦꯟꯇꯦꯖꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤ ꯅꯤꯄꯥ ꯑꯅꯤꯃꯛꯇ ꯁꯔꯀꯥꯔꯗꯒꯤ ꯒꯥꯔꯤ ꯄꯤꯔꯦ ꯁ꯭ꯀꯨꯇꯤ ꯑꯃꯃꯝ ꯄꯤꯔꯦ ꯅꯨꯄꯤꯒꯤꯅ ꯑꯉꯥꯡꯕ ꯅꯤꯄꯥꯒꯤꯅ ꯕ꯭ꯂꯨ ꯀꯂꯔ ꯑꯗꯨꯏꯗꯤ ꯁ꯭ꯀꯨꯇꯤꯗꯣ ꯐꯪꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯔꯤꯛꯇꯣ ꯐꯖꯅ ꯄꯥꯔꯦ ꯑꯗꯒꯤꯗꯤ ꯀꯣꯂꯦꯖ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯀꯦꯟꯇꯤꯟꯗꯒꯤ ꯆꯥꯅꯕ ꯄꯩꯁꯥ ꯄꯤꯔꯤ ꯁ꯭ꯀꯨꯜꯗꯒ ꯒꯣꯔꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯃꯥꯏꯅ ꯁ꯭ꯀꯨꯜꯒꯤꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯂꯩꯔꯦ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯕꯁꯨ ꯄꯤꯔꯤ ꯑꯗꯨ ꯅꯠꯇꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯀ꯭ꯂꯥꯁ ꯅꯁꯔꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 1 2ꯗꯒꯤꯅ ꯀꯩꯅꯣ ꯑꯉꯥꯡꯉꯩ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜ ꯇꯝꯕ ꯑꯉꯥꯡꯒꯤ ꯌꯨꯅꯤꯐꯣꯔꯝ ꯄꯤꯔꯦ ꯄꯨꯝꯅꯃꯛꯀꯤ ꯈꯣꯡꯒ꯭ꯔꯨꯞ ꯐꯨꯔꯤꯠ ꯌꯨꯅꯤꯐꯣꯔꯝ ꯄꯨꯝꯅꯃꯛ ꯄꯤꯔꯦ ꯑꯗꯨꯒ ꯆꯥꯛꯁꯨ ꯄꯤꯖꯩ ꯁ꯭ꯀꯨꯜꯗ ꯅꯨꯡꯇꯤꯒꯤꯀꯣ ꯑꯗꯨꯃꯥꯏꯅ ꯑꯃ ꯂꯩꯔꯦ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯗꯁꯨ ꯇꯧꯕ꯭ꯔꯥ ꯀꯩꯝ ꯇꯧꯋꯤ ꯆꯥꯛ ꯄꯤꯖꯕꯁꯤꯗꯤ ꯑꯗꯨꯕꯨ ꯄꯩꯁꯥ ꯌꯦꯟꯕ ꯈꯣꯠꯄ ꯌꯥꯝ ꯇꯧꯋꯤꯗ ꯏꯁꯇꯨꯗꯦꯟꯒꯤꯗꯤ ꯐꯖꯅ ꯇꯧꯋꯤ ꯏꯁꯇꯨꯗꯦꯟꯒꯤꯗꯁꯨ ꯅꯠꯇꯦ ꯑꯗꯩ ꯂꯧ ꯎꯕ ꯃꯤꯒꯤꯁꯨ CMꯅ ꯐꯖꯅ ꯄꯤ ꯂꯧ ꯎꯕ ꯀꯥꯡꯕꯨꯒꯤꯁꯨ ꯑꯗꯩꯗꯤ ꯑꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯑꯍꯟ ꯑꯣꯏꯕꯒꯤꯁꯤ ꯑꯍꯟꯒꯤꯁꯨ ꯄꯤꯅꯀꯣ ꯄꯦꯟꯁꯤꯟ ꯑꯗꯨ ꯅꯠꯇꯕ ꯑꯣꯔꯨꯟ ꯎꯗꯣꯏ ꯍꯥꯏꯅ ꯑꯃ ꯄꯤꯌꯦꯕ ꯑꯣꯔꯨꯟ ꯎꯗꯣꯏ ꯍꯥꯏꯕꯁꯦ ꯑꯣꯔꯨꯟ ꯎꯗꯣꯏ ꯍꯥꯏꯔꯤꯕꯁꯤꯅ ꯑꯃꯨꯛ 1,150 ꯑꯁꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯤꯔꯤꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯆꯦꯡꯌꯦꯟ ꯄꯤꯕꯗꯣ ꯑꯩꯈꯣꯏ ꯁꯤꯒꯅ ꯀꯣꯟꯇꯣꯜ ꯄꯤꯕ ꯍꯥꯏꯌꯦꯕꯀꯣ ꯆꯦꯡꯌꯦꯟꯁꯤꯅ ꯑꯃꯨꯛ ꯊꯥ ꯑꯃꯒꯤ ꯗꯦꯠ ꯑꯁꯨꯃꯠꯇꯕꯨ ꯍꯧꯖꯤꯛꯁꯦ ꯉꯁꯤ ꯑꯣꯛꯇꯣꯕꯔ ꯆꯪꯉꯦꯅꯀꯣ ꯑꯣꯛꯇꯣꯕꯔꯒꯤ ꯗꯦꯠ 10ꯒꯤ ꯃꯅꯨꯡꯗ ꯆꯦꯡꯌꯦꯟꯁꯦ ꯗꯦꯠ 10ꯒꯤ ꯃꯅꯨꯡꯗ ꯌꯦꯜꯂꯒ ꯂꯣꯏꯁꯟ ꯇꯥꯕ ꯊꯥ ꯈꯨꯗꯤꯡꯒꯤ ꯊꯥ ꯑꯅꯤꯒ ꯅꯝꯕꯁꯦ ꯂꯩꯇꯦ ꯃꯅꯤꯄꯨꯔꯗ ꯑꯩꯅ ꯆꯠꯂꯨꯕ ꯃꯇꯝꯗ ꯑꯁꯤꯃꯨꯛ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯇꯥꯔꯦ ꯃꯌꯥꯝ ꯋꯥꯔꯧꯅꯔꯣꯏꯁꯤꯀꯣ ꯊꯥ 2 ꯐꯥꯔꯕ ꯆꯦꯡ ꯌꯦꯟꯗꯦ ꯍꯥꯏꯕ ꯇꯧꯅꯍꯧꯕꯁꯨ ꯑꯩ ꯐꯪꯅꯔꯛꯑꯦꯕꯀꯣ ꯑꯗꯣ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯗꯤ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯍꯟꯗꯛ ꯊꯥ 2 ꯐꯥꯔꯦ ꯆꯦꯡ ꯌꯦꯟꯗꯕꯒ ꯍꯥꯏꯅꯍꯧꯕꯁꯦ ꯁꯨꯝ ꯐꯪꯅꯔꯛꯑꯦꯕ ꯑꯗꯨꯕꯨ ꯑꯁꯥꯝꯗꯗꯤ ꯊꯥꯒꯤ ꯗꯦꯠ 10ꯒꯤ ꯗꯦꯠ ꯇꯥꯡ 10ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ ꯇꯥꯡ 10ꯒꯤ ꯃꯅꯨꯡꯗ ꯆꯦꯡ ꯌꯦꯟꯅ ꯂꯣꯏꯁꯟ ꯇꯥꯏ ꯑꯁꯥꯝꯗꯗꯤ ꯑꯗꯨꯒ ꯆꯦꯡꯗꯨꯁꯨ ꯄꯩꯁꯥ ꯂꯧꯗꯕꯤꯅꯤꯀꯣ ꯌꯦꯜꯂꯤꯗꯣ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯆꯤꯅꯤ ꯌꯦꯜꯂꯤ ꯍꯋꯥꯏ ꯌꯦꯜꯂꯤ ꯑꯗꯩꯗꯤ ꯑꯁꯥꯝꯗꯗꯤ ꯌꯥꯝ ꯄꯤꯗ ꯑꯩꯈꯣꯏ ꯑꯁꯥꯝ CMꯅ ꯃꯔꯝ ꯄꯨꯝꯅꯃꯛꯇ ꯀꯃꯦꯟ ꯂꯥꯛꯇꯦꯗ ꯀꯃꯦꯟꯁꯦ ꯀꯩꯗꯧꯔꯒꯦ ꯑꯝꯐꯥꯎ ꯂꯥꯛꯇꯦꯗ ꯃꯌꯥꯝ ꯀꯃꯦꯟ ꯏ ꯇꯜꯂꯕ ꯖꯥꯠꯂ ꯗꯨꯔꯒꯥ ꯄꯨꯖꯥ ꯂꯣꯏꯔꯛꯄꯩ ꯑꯗꯨꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯖ ꯐꯖ ꯃꯤ ꯇꯝꯃꯒ ꯑꯣꯐꯤꯁꯥꯔ 139 ꯂꯩ ꯑꯣꯏꯅꯕ ꯀꯃꯦꯟ ꯍꯣꯠꯅꯧ ꯂꯩꯇꯦ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯤ 139 ꯂꯩ ꯀꯃꯦꯟ ꯂꯩꯇꯦ ꯑꯗꯒꯩꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯏꯃꯥ ꯃꯌꯥꯝꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯋꯥꯔꯜ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥ ꯀꯩꯊꯦꯜꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯕ ꯐꯖꯔꯕ ꯑꯗꯨꯒꯨꯝꯕ ꯀꯩꯊꯦꯜꯅꯤꯀꯣ ꯇꯨꯔꯤꯁ ꯁꯦꯟꯇꯔ ꯃꯅꯤꯄꯨꯔꯁꯤꯒ ꯇꯨꯔꯤꯁ ꯁꯦꯟꯇꯔ ꯑꯣꯏꯔꯕꯗꯤ ꯁꯦꯟꯁꯦ ꯃꯦꯗꯝꯒꯤ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯌꯥꯡꯅ ꯃꯦꯗꯝꯒꯤ ꯁꯦꯜꯐꯂꯦꯁ ꯁꯥꯔꯚꯤꯁ ꯋꯥꯔꯜꯁꯤꯗ ꯂꯩꯔꯤꯕ ꯃꯤꯇꯩ ꯃꯆꯥꯁꯤꯡꯅ ꯀꯥꯎꯐꯝ ꯊꯣꯛꯇꯦ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯀꯥꯎꯐꯝ ꯊꯣꯛꯇꯦ ꯃꯦꯝꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯏꯃꯣꯁꯅꯦꯜꯂꯤ ꯄꯨꯟꯁꯤꯟꯕꯤꯕ ꯑꯣꯏꯔꯁꯤ ꯍꯣꯏ ꯄꯨꯟꯁꯤꯟꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯕ ꯑꯣꯏꯅꯀꯣ
ꯑꯗꯨꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯍꯥꯏꯖꯒꯗꯕꯗꯤ ꯄꯤꯔꯗꯤ ꯅꯨꯡꯉꯥꯏꯖꯁꯦ ꯄꯥꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯄꯨꯟꯕ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯁꯤ ꯃꯩꯇꯩꯅꯤ ꯍꯥꯏꯕꯗꯀꯣ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯩꯇꯩꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯕ ꯑꯗꯨꯒꯤ ꯀꯦꯄꯥꯁꯤꯇꯤꯁꯦ ꯄꯥꯏꯗꯣꯏꯕꯁꯦ ꯂꯥꯏꯔꯤꯛꯇꯒꯤꯁꯨ ꯀꯦꯄꯥꯁꯤꯇꯤ ꯂꯣꯏ ꯊꯣꯛꯂꯛꯇꯣꯏꯅꯤꯀꯣ ꯑꯗꯨꯅ ꯏꯆꯥ ꯏꯁꯨꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯕꯤꯕ ꯑꯗꯨꯒ ꯆꯤꯟꯖꯥꯛꯁꯦ ꯑꯐꯕ ꯆꯥꯕꯤꯕ ꯆꯤꯟꯖꯥꯛ ꯑꯐꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯅꯤꯁꯥ ꯄꯤꯁꯥꯒꯨꯝꯕꯁꯦ ꯁꯤꯖꯤꯟꯅꯕꯤꯗꯕ ꯌꯥꯔꯤ ꯃꯈꯩ ꯑꯗꯨꯒ ꯏꯆꯥꯗ ꯅꯤꯁꯥ ꯄꯤꯁꯥ ꯆꯥꯅꯨ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯕ ꯒꯥꯔꯖꯤꯌꯟꯅꯁꯨ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯦꯚꯣꯏꯗ ꯇꯧ ꯇꯥꯕꯀꯣ ꯉꯁꯤ ꯑꯩ ꯏꯆꯥꯅꯤꯄꯥꯗꯒ ꯑꯩꯈꯣꯏꯅ ꯆꯨꯔꯨꯞ ꯊꯛꯀꯅꯨ ꯖꯨ ꯊꯛꯀꯅꯨ ꯑꯗꯨ ꯍꯥꯏꯔꯣꯅꯦ ꯑꯗꯨꯒ ꯁꯣꯝꯗ ꯃꯄꯥꯗꯨꯅ ꯖꯨ ꯉꯥꯎꯅ ꯆꯪꯉꯛꯑꯣ ꯃꯆꯥꯗꯣ ꯀꯩꯅꯣ ꯍꯥꯏꯔꯨꯗꯣꯏꯁꯦ ꯃꯄꯥꯗꯨꯅ ꯆꯨꯔꯨꯞ ꯆꯤꯡꯉ ꯆꯪꯉꯛꯑꯣ ꯃꯆꯥꯗꯣ ꯀꯩꯅꯣ ꯍꯥꯏꯔꯨꯗꯣꯏꯕꯁꯦ ꯑꯗꯨꯅ ꯏꯆꯥ ꯋꯥꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝꯕꯩꯗꯣ ꯂꯣꯏꯅ ꯊꯥꯗꯣꯛꯄ ꯇꯥꯕ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯀꯃꯦꯟ ꯂꯥꯛꯇꯣꯏ ꯉꯥꯛꯇꯅꯤ ꯑꯗꯣ ꯀꯃꯦꯟꯗꯤ ꯅꯨꯄꯤ ꯄꯥꯅꯤꯡꯕꯅ ꯑꯃꯨꯛ ꯂꯥꯛꯇꯦ ꯃꯤ ꯆꯥꯝꯃ ꯍꯦꯟꯅ ꯂꯩ ꯀꯃꯦꯟ ꯀꯅꯥꯝꯇ ꯅꯨꯄꯤ ꯄꯣꯛꯄ ꯏꯆꯥ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯅꯨꯄꯤ ꯄꯣꯛꯄꯒꯤꯗꯤ ꯅꯨꯄꯤꯗꯤ ꯃꯃꯥꯅ ꯀꯣ ꯅꯨꯄꯤꯒꯤꯗꯤ ꯃꯃꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯌꯨꯝꯕꯥꯜꯂꯣꯟ ꯑꯗꯩ ꯊꯛꯁꯤ ꯈꯥꯁꯤ ꯍꯌꯦꯡ ꯑꯆꯧꯕ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯈ꯭ꯔꯒꯁꯨ ꯌꯨꯝꯗꯨꯒ ꯌꯨꯝ ꯑꯃꯗꯒꯤ ꯃꯧ ꯑꯣꯏꯅ ꯆꯠꯇꯣꯔꯤꯕꯅꯤ나 ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒꯗꯤ ꯑꯌꯨꯛꯀꯤ ꯂꯥꯏ ꯈꯨꯔꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯁꯨꯝ ꯍꯥꯏꯖꯔꯒꯦ ꯋꯥꯔꯧꯕꯤꯅꯨꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯊꯥꯒꯤ ꯂꯥꯛꯄꯗꯣ ꯑꯗꯨꯒꯤꯗꯨꯒ ꯑꯃꯥꯡ ꯑꯁꯣꯏ ꯈꯥꯏꯅ ꯆꯠꯄ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯃ ꯑꯗꯨꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯂꯨꯕ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯀꯣ ꯑꯗꯨꯒ ꯅꯤꯄꯥ ꯄꯣꯛꯄꯤꯕ ꯏꯃꯨꯡꯗꯅ ꯅꯤꯄꯥꯗꯤ ꯑꯇꯩꯁꯨ ꯍꯦꯟꯅ ꯆꯦꯛꯁꯤꯟꯕꯤꯒꯗꯕ ꯅꯤꯄꯥ ꯍꯥꯏꯕꯁꯤꯗꯤ ꯅꯤꯄꯥ ꯃꯆꯥꯅ ꯊꯣꯛꯑꯒ ꯂꯝꯍꯦꯜꯂꯨꯕ ꯅꯤꯄꯥ ꯃꯆꯥꯅ ꯊꯣꯛꯑꯒ ꯈꯠꯅ ꯆꯩꯅꯔꯨꯕ ꯅꯤꯄꯥ ꯃꯆꯥꯅ ꯊꯣꯛꯑꯒ ꯅꯤꯄꯥ ꯃꯆꯥꯅꯤꯅ ꯑꯁꯨꯝ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗ ꯍꯧꯔꯨꯕ ꯈꯣꯠꯂꯨꯕ ꯀꯌꯥ ꯑꯃ ꯂꯩꯅꯀꯣ ꯑꯗꯨꯅ ꯑꯗꯨꯒꯩꯗꯨꯒ ꯃꯤꯅꯗꯤ ꯅꯨꯄꯤ ꯌꯥꯝ ꯄꯥꯟꯅꯧ ꯍꯥꯏꯀꯣ ꯅꯤꯄꯥ ꯃꯆꯥ ꯌꯥꯝ ꯄꯥꯟꯅꯒꯗꯅꯦꯕ ꯅꯤꯄꯥ ꯃꯆꯥꯁꯤꯅ ꯌꯥꯝꯅ ꯊꯣꯛꯏꯕꯁꯦ ꯑꯗꯨꯅ ꯅꯤꯄꯥ ꯄꯣꯛꯄ ꯏꯃꯨꯡꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯅꯤꯄꯥ ꯄꯣꯛꯄꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯏꯆꯥꯁꯦ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯌꯥꯝꯅ ꯄꯥꯟꯅꯒꯗꯕ ꯑꯗꯨꯅ ꯒꯥꯔꯖꯤꯌꯟ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯏꯆꯥ ꯅꯤꯄꯥ ꯋꯥꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯄꯥ ꯏꯃꯥ ꯑꯩꯈꯣꯏꯅ ꯖꯨ ꯊꯛꯄ ꯀ꯭ꯋꯥ ꯆꯥꯕ ꯆꯨꯔꯨꯞ ꯊꯛꯄ ꯇꯧꯔꯒꯗꯤ ꯏꯆꯥꯗꯨꯁꯨ ꯑꯁꯨꯝ ꯇꯝꯃꯛ ꯇꯥꯕ ꯋꯥꯍꯦꯡꯕꯝ ꯈꯝꯕ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯋꯥꯍꯤꯡꯕꯝ ꯈꯝꯕ ꯑꯗꯨꯅꯤꯗ ꯁꯨꯝ ꯍꯥꯏꯖꯕꯅꯤꯗ ꯁꯨꯝ ꯈꯔ ꯑꯗꯨꯅ ꯅꯤꯄꯥ ꯄꯣꯛꯄꯒꯤ ꯏꯃꯨꯡꯒꯤ ꯃꯄꯥ ꯃꯃꯥ ꯑꯣꯏꯕꯗꯤ ꯃꯆꯥꯅꯤꯄꯥꯁꯦ ꯑꯇꯩꯁꯨ ꯍꯦꯟꯅ ꯆꯦꯛꯁꯤꯟꯕꯤꯕ ꯑꯩꯗꯤ ꯌꯥꯝ ꯉꯥꯡꯉꯤ ꯏꯆꯥ ꯅꯤꯄꯥꯁꯦ ꯃꯃꯥꯟꯅꯕ ꯇꯤꯟꯅꯔꯁꯨ ꯀꯅꯥꯒ ꯇꯤꯟꯅꯔꯤꯅꯣ ꯆꯠꯂꯁꯨ ꯀꯅꯥꯒ ꯆꯠꯂꯤꯅꯣ ꯑꯩꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯄꯥꯅꯩ ꯈꯪꯗꯦ ꯈꯗꯥꯡꯁꯦ ꯍꯥꯏꯐꯦꯠꯇꯤ ꯊꯥꯗꯈꯔꯦ ꯑꯩꯁꯨ ꯀꯃꯦꯟ ꯂꯥꯛꯇꯦ ꯑꯗꯣ ꯃꯌꯥꯝ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯌꯧꯔꯛꯑꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯌꯧꯔꯛꯑꯦ ꯍꯥꯀꯨꯝꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯅ ꯀꯧꯕꯤꯗꯅ ꯍꯥꯀꯨꯝꯗꯤ ꯂꯝꯃꯣꯟ ꯈꯣꯡꯅꯥꯡꯈꯣꯡꯗ ꯑꯩꯁꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯌꯥꯎꯔꯤ ꯍꯟꯗꯛꯅ ꯀꯩ ꯑꯣꯏꯗꯣꯏꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯈꯪꯗꯦ ꯃꯦꯗꯝꯒꯤ ꯑꯥꯏ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯈꯔ ꯐꯔꯕ ꯑꯩꯅ ꯄꯨꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯗꯁꯨ ꯍꯣꯖꯥꯏꯗꯒꯤ ꯍꯥꯏꯕ ꯃꯥꯜꯂꯤ ꯑꯩ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤ ꯕ꯭ꯔꯖꯃꯣꯍꯟ ꯁꯤꯡ ꯁꯩꯅꯤꯛ ꯁ꯭ꯀꯨꯜ ꯅꯥꯒꯥꯂꯦꯟꯗꯒꯤ ꯃꯦꯗꯝꯒꯤ ꯑꯥꯏ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯈꯔ ꯐꯔꯕ꯭ꯔꯥ ꯑꯩꯅ ꯄꯨꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯗꯁꯨ ꯍꯣꯖꯥꯏꯗꯒꯤ ꯍꯥꯏꯕ ꯃꯥꯜꯂꯤ ꯑꯩꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤ ꯃꯤꯁꯝ ꯕ꯭ꯔꯖꯃꯣꯍꯟ ꯁꯤꯡ ꯁꯩꯅꯤꯛ ꯁ꯭ꯀꯨꯜ ꯅꯥꯒꯥꯂꯦꯟ ꯑꯣ ꯈꯪꯗꯦ ꯇꯥꯃꯣ ꯍꯣꯖꯥꯏꯗꯒꯤ ꯑꯣꯏꯔꯝꯗꯣꯏꯔꯥ ꯑꯗꯣ ꯀꯔꯥꯏ ꯐꯖꯅ ꯑꯪꯀꯜꯁꯤꯡ ꯃꯩꯇꯩ ꯌꯥꯎꯔꯤꯕ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝ ꯃꯩꯇꯩꯗ ꯍꯥꯏ ꯀꯩꯒꯤꯅꯣ ꯅꯣꯏ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯩꯇꯩꯒꯤꯅꯦ ꯃꯩꯇꯩ ꯋꯥꯔꯤ ꯃꯩꯇꯩ ꯁꯥꯟꯅꯩꯁꯦ ꯃꯅꯨꯡꯗ ꯃꯩꯇꯩ ꯌꯥꯎꯕ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯄꯨꯝꯅꯃꯛ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯄꯨꯝꯅꯃꯛ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯕ꯭ꯔꯖꯃꯣꯍꯟ ꯁꯤꯡ ꯍꯣꯖꯥꯏꯗꯒꯤ ꯏꯁꯇꯨꯗꯦꯟ ꯌꯥꯎꯔꯛꯑꯦ ꯑꯣ ꯍꯣꯖꯥꯏꯗꯒꯤ ꯏꯁꯇꯨꯗꯦꯟ ꯁꯩꯅꯤꯛ ꯁ꯭ꯀꯨꯜꯗ ꯍꯣꯏ ꯍꯣꯖꯥꯏꯗꯒꯤ ꯌꯥꯎꯔꯤ ꯍꯣꯖꯥꯏꯗꯒꯤ ꯇꯝꯈꯤꯕꯁꯦ ꯀꯅꯥꯅꯣ ꯁꯩꯅꯤꯛꯇ ꯊꯥꯈ꯭ꯔꯦ ꯅꯍꯥꯟ ꯍꯥꯏꯔꯛꯄꯅꯤ KVKI ꯀꯔꯤꯅꯣ ꯃꯤꯁꯤꯡ ꯑꯣꯖꯥꯕꯨꯒꯤ ꯅꯠꯇꯦ ꯕꯤꯀ꯭ꯔꯝ ꯃꯆꯥ ꯁꯩꯅꯤꯛꯇ ꯊꯥꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯕꯅꯤ ꯀꯅꯥ ꯕꯤꯀ꯭ꯔꯝꯅꯣ ꯑꯗꯨ ꯇꯧꯔꯦꯟ ꯕꯤꯀ꯭ꯔꯝ ꯂꯩꯔꯝꯒꯅꯤ ꯁꯣꯅꯣꯂꯇꯥ ꯁꯥꯐꯝ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟꯁ ꯐꯣꯔ ꯌꯣꯔ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯅꯪꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤ ꯃꯌꯥꯝ ꯈꯪꯍꯜꯂꯤ ꯃꯌꯥꯝꯗꯣ ꯅꯨꯡꯉꯥꯏ ꯊꯥꯒꯠꯆꯔꯤ
ꯁꯩꯅꯤꯛ ꯁ꯭ꯀꯨꯜꯗ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯁꯩꯅꯤꯛꯇ ꯑꯩꯈꯣꯏ ꯑꯁꯥꯝ ꯍꯣꯖꯥꯏꯗꯒꯤꯗꯤ ꯈꯔ ꯆꯠꯅꯈ꯭ꯔꯕꯅꯤ ꯅꯍꯥꯟ ꯍꯥꯏꯔꯛꯄꯅꯤ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯀꯔꯝꯕꯅꯣ ꯑꯩ ꯀꯥꯎꯔꯦ ꯁꯩꯅꯤꯛꯇ ꯊꯥꯈ꯭ꯔꯦ ꯍꯥꯏꯅ ꯀꯩꯅꯣꯒꯤꯁꯨ ꯁꯩꯅꯤꯛꯇ ꯊꯥꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯌꯥꯝ ꯆꯠꯅꯈ꯭ꯔꯕꯅꯤ ꯑꯗꯨ ꯁ꯭ꯅꯦꯍꯥꯒꯤ ꯃꯌꯥꯝꯕꯗꯣ ꯁ꯭ꯅꯦꯍꯥ ꯍꯥꯏꯗꯅ ꯈꯪꯈꯤꯗ꯭ꯔꯦ ꯅꯥꯒꯥꯂꯦꯟꯗ ꯍꯟꯗꯛꯃꯨꯛꯀꯤꯗꯤ ꯗꯤꯃꯥꯄꯨꯔꯗ ꯂꯥꯛꯑꯗꯤ ꯅꯥꯒꯥꯂꯦꯟꯗ ꯆꯠꯀꯦ ꯈꯟꯕꯅꯤ ꯀꯨꯍꯤꯃꯥꯗ ꯆꯠꯀꯦ ꯍꯥꯏ ꯈꯟꯕꯅꯤ ꯍꯥꯀꯨꯝꯗꯤ ꯍꯥꯀꯨꯝ ꯅꯠꯇ꯭ꯔ ꯅꯪꯅ ꯃꯌꯥꯝ ꯆꯥꯛ ꯄꯤꯖꯕꯤ ꯆꯠꯂꯨꯕꯗꯣ ꯃꯌꯥꯝ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯌꯥꯎꯔꯨꯕꯗꯣ ꯑꯗꯣ ꯑꯁꯥꯝ ꯍꯣꯖꯥꯏꯔꯣꯝꯗ ꯂꯥꯛꯑꯗꯤ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯑꯗꯣ ꯁꯦꯅꯤꯛ ꯁ꯭ꯀꯨꯜꯗ ꯄꯨꯔꯤꯕ ꯇꯥꯃꯣ ꯀꯩ ꯂꯝꯒꯤꯅꯣ ꯅꯥꯒꯥꯂꯦꯟꯗ ꯂꯩꯕꯤꯔꯤꯕ ꯇꯥꯃꯣ ꯀꯩ ꯂꯝꯗꯒꯤꯅꯣ ꯕ꯭ꯔꯖꯃꯣꯍꯟ ꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯝꯒꯅꯤꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯁꯨꯀꯣ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯨ ꯃꯄꯥ ꯃꯃꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕꯤꯔꯤꯅꯦ ꯍꯥꯏꯅ ꯋꯥꯅ ꯋꯥꯅ ꯇꯝꯕꯤ ꯑꯗꯩꯗꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯖꯅ ꯌꯨꯝꯒꯤ ꯑꯋꯥꯕ ꯈꯪꯉꯒ ꯆꯠꯈꯤꯕ ꯑꯉꯥꯡꯁꯤꯡꯗꯤ ꯑꯁꯨꯝ ꯃꯤ ꯑꯣꯏꯔꯒ ꯁꯨꯝ ꯆꯠꯈꯤ ꯂꯦꯝꯅ ꯃꯥꯡꯗꯦ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯅ ꯋꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕꯤꯔꯒ ꯈꯪꯗꯕ ꯃꯆꯥ ꯈꯔꯁꯨ ꯌꯥꯎꯔꯛꯏꯀꯣ ꯄꯨꯝꯅꯃꯛꯇ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯗꯨꯝꯕ ꯀꯌꯥꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯅ ꯃꯆꯥꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕꯤꯔꯤꯕꯁꯦ ꯃꯤ ꯑꯃ ꯑꯣꯏꯍꯧꯁꯅꯨ ꯍꯥꯏꯅ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕꯅꯦꯕ ꯈꯪꯗꯦ ꯃꯦꯗꯥꯝ ꯑꯩ ꯀ꯭ꯋꯥꯛꯁꯤꯐꯥꯏ ꯕꯤꯁꯅꯨꯄꯨꯔꯗꯒꯤꯅꯤ ꯑꯣ ꯕꯤꯁꯦꯝꯄꯨꯔꯗꯒꯤ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯈꯪꯗꯦ ꯍꯧꯖꯤꯛꯇꯤ ꯑꯍꯥꯟꯕ ꯆꯠꯄꯗꯗꯤ ꯆꯠꯅꯤꯡ ꯃꯐꯝꯗ ꯆꯠꯄ ꯌꯥꯏ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕꯗꯗꯤ ꯍꯧꯖꯤꯛ ꯄꯤ ꯑꯥꯔ ꯂꯩꯕꯗꯒꯤ ꯃꯐꯝꯗ ꯆꯪꯕ ꯖꯒꯥꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯔꯣꯝꯗ ꯆꯪꯕꯗ ꯕꯤꯁ ꯂꯣꯡꯖꯝ ꯂꯥꯏꯛꯇꯁꯨ ꯂꯥꯏꯛ ꯅꯝꯕ ꯌꯥꯕꯅꯤ ꯃꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯅ ꯊꯝꯅꯥꯄꯣꯛꯄꯤꯔꯣꯝꯗ ꯆꯠꯄꯗꯅꯦ ꯈꯨꯅꯣꯛꯁꯦ ꯊꯝꯅꯥꯄꯣꯛꯄꯤꯔꯣꯝꯗ ꯆꯠꯄꯗ ꯍꯥꯟꯅꯗꯤ ꯁꯨꯝ ꯆꯪꯕ ꯌꯥꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯁꯤꯄꯥꯏꯅ ꯊꯠꯅ ꯆꯪꯕ ꯄꯤꯗ꯭ꯔꯦ ꯑꯗꯨꯒꯩꯗꯤ ꯍꯥꯏꯅꯔꯒꯕꯨꯗꯤ ꯀꯣꯟꯅ ꯆꯪꯕ ꯌꯥꯏꯑꯕ ꯑꯗꯩꯗꯤ ꯐꯩꯕꯥꯛꯆꯥꯎꯗ ꯆꯠꯄꯗꯁꯨ ꯁꯤꯐꯥꯏꯅ ꯊꯠ ꯂꯩꯔꯝꯃꯦ ꯑꯗꯨ ꯁꯨꯝ ꯍꯥꯏꯅꯔꯒ ꯆꯪꯉꯦ ꯆꯪꯕꯕꯨꯗꯤ ꯑꯗꯩꯗꯤ ꯀꯩꯅꯣꯔꯣꯝꯗꯁꯨ ꯁꯤꯐꯥꯏꯅ ꯊꯠꯂꯦ ꯍꯧꯖꯤꯛ ꯐꯌꯦꯡꯂꯣꯝꯗꯁꯨ ꯁꯤꯐꯥꯏꯅ ꯊꯠꯂꯦ ꯑꯩꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯊꯠꯂꯦꯗ ꯌꯥꯝꯅ ꯄꯤ ꯑꯥꯔ ꯂꯩꯁꯟꯈꯤꯕꯗꯒꯤ ꯈꯪꯗꯦ ꯀꯨꯀꯤꯅ ꯅꯣꯡꯃꯩ ꯀꯥꯞꯄꯛꯄ ꯑꯗꯨꯒ ꯇꯝꯄꯥꯛꯇꯅ ꯄꯤ ꯑꯥꯔꯅꯦꯅ ꯁꯤꯐꯥꯏ ꯃꯌꯥꯝꯅ ꯀꯣꯏꯁꯟꯅ ꯂꯩꯕ ꯇꯧꯔꯤꯕꯁꯦ ꯃꯤ 136 ꯂꯩ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯗꯤ ꯎꯔꯨꯟ ꯎꯗꯣꯏꯒ ꯐꯪꯅꯕꯔꯣ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯎꯔꯨꯟ ꯎꯗꯣꯏ ꯍꯥꯏꯔꯤꯕꯗꯣ ꯐꯪꯅꯕꯔꯣ ꯑꯩꯈꯣꯏ ꯑꯁꯥꯝꯗꯗꯤ ꯐꯪꯉꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 1,100 ꯁꯤ ꯑꯦꯝꯅ ꯀꯩꯗꯧꯔꯤꯒꯦ ꯏꯇꯥꯏ ꯍꯥꯏꯁꯤꯅ ꯂꯥꯏꯚ ꯊꯥꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯆꯥꯛ ꯊꯣꯡꯉꯨꯔꯅꯤ ꯃꯌꯥꯝ ꯍꯥꯏ ꯃꯌꯥꯝ ꯍꯥꯏꯅ ꯌꯥꯝꯅ ꯇꯧꯔꯝꯃꯣ ꯍꯌꯦꯡꯗꯩꯗꯤ ꯚꯤꯗꯤꯑꯣ ꯁꯦꯝꯒꯦ ꯈꯜꯂꯤꯅꯤ ꯈꯪꯗꯦ ꯉꯝꯗꯣꯏꯔꯥ ꯉꯝꯃꯣꯏꯗꯣꯏꯔꯥ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅ ꯂꯦꯞꯄꯦ ꯕ꯭ꯂꯣꯛ ꯈꯔ ꯊꯥꯡꯒꯗꯕꯁꯨ ꯕ꯭ꯂꯣꯛꯁꯨ ꯅꯝꯕ ꯍꯩꯇꯦ ꯑꯩꯈꯣꯏꯗꯤ ꯀꯟꯇꯦꯟꯁꯦ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯁꯦꯝꯈꯤꯗꯕꯅꯤꯅꯀꯣ ꯕ꯭ꯂꯣꯛꯁꯦ ꯁꯦꯝꯕꯁꯨ ꯍꯩꯇꯦꯕ ꯑꯁꯨꯝ ꯃꯗꯨꯃꯪꯒꯜ ꯂꯥꯏꯔꯤꯛ ꯂꯥꯛꯐꯝ ꯍꯥꯏ ꯍꯦꯜꯂꯣ ꯆꯥꯛ ꯊꯣꯡꯅꯔꯕꯣ ꯆꯥꯛ ꯆꯥꯅꯔꯕꯣ ꯀꯃꯥꯏꯅ ꯇꯧꯅꯔꯤꯒꯦ ꯀꯨꯏꯔꯦ ꯂꯥꯏꯐ ꯁꯥꯟꯅꯗꯕ ꯑꯩꯅ ꯂꯥꯏꯐ ꯁꯥꯟꯅꯔꯛꯏꯅꯦ ꯀꯩꯅꯣ ꯌꯥꯏꯐꯔꯦ ꯃꯩꯇꯩ ꯏꯅꯥꯠꯅ ꯌꯥꯏꯐꯔꯦ ꯀꯥꯏꯅꯣ ꯃꯅꯤꯄꯨꯔ ꯑꯃ ꯊꯣꯛꯂꯛꯏ ꯁꯝꯖꯤꯟꯗꯔ ꯄꯥꯎꯅꯝꯕ ꯏꯇꯩꯃ ꯍꯥꯎ इतेमा तुम्हारा मसक हनुबी हो गया हनुबी हो गया ꯑꯍꯟ ꯑꯣꯏꯔꯛꯑꯦ ꯁ꯭ꯌꯥꯝ ꯁꯨꯟꯗꯔ ꯑꯍꯟ ꯑꯣꯏꯔꯛꯑꯦ ꯃꯐꯝꯅꯅꯤ ꯁꯦꯟꯆꯨꯔꯤ ꯐꯨꯗ꯭ꯔꯣꯕꯅꯤ ꯁ꯭ꯌꯥꯝ ꯁꯨꯟꯗꯔ ꯗꯗꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯄ꯭ꯔꯦꯜ ꯍꯥꯏꯗꯔꯤ
ꯁ꯭ꯌꯥꯝ ꯁꯨꯟꯗꯔ ꯀꯔꯤ ꯃꯊꯦꯜ ꯇꯧꯔꯒꯦ ꯀꯔꯤ ꯃꯊꯦꯜ ꯍꯣꯠꯅꯔꯒꯦ Beach long jump like ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ Hi mid nungaite haido kamdawrige ise ima imesa hanubi oire haidre yadre ꯍꯅꯨꯕꯤ ꯑꯣꯏꯔꯦ ꯌꯥꯗ꯭ꯔꯦ Shamjana ꯌꯥꯗ꯭ꯔꯦ paunambana hanubi oidaba iteima makeup karo मेकअप तो हईतबा करता है मेकअप से अइना याम हईजदबा Cooking ngangda ne hei ꯑꯩꯅ ꯍꯩꯔꯤꯁꯦ ꯉꯥꯡꯕꯇꯅꯤ ꯍꯩꯔꯤ ꯃꯦꯀꯞꯇꯤ ꯍꯩꯖꯗꯦ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯁ꯭ꯌꯥꯝ ꯁꯨꯟꯗꯔ ꯀꯨꯏꯔꯦꯅꯦ ꯅꯪꯁꯨ ꯎꯅꯗꯕ ꯃꯦꯔꯥ ꯍꯧ ꯆꯣꯡꯕꯒꯤ ꯂꯥꯛꯑꯣ ꯍꯥꯏꯔꯦ ꯀꯪꯂꯥꯗꯒꯤ ꯏꯃꯥ ꯑꯃꯅ ꯂꯥꯛꯇꯤ ꯂꯥꯛꯅꯤꯡꯕ ꯑꯗꯣ Kenong watpa ꯄꯣꯠ ꯑꯃꯈꯛ ꯏꯋꯥꯠꯇ ꯋꯥꯠꯂꯤ ꯂꯥꯛꯇꯣꯏꯁꯦ ꯑꯗꯨꯅ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯅꯣꯗꯁꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗꯁꯨ ꯂꯥꯛꯅꯤꯡꯉꯤ ꯑꯗꯣ ꯍꯟꯗꯛꯇꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯇꯧꯗꯣꯏꯕ ꯈꯪꯗꯦ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯗꯁꯨ ꯂꯥꯛꯅꯤꯡꯉꯤ ꯇꯧꯏꯁꯦ ꯑꯍꯥꯎꯕ Ite manarong pina laiwa kangho tawkhre sak chadriye হাউনি হাউনি মজ্জা লাগিব টেষ্টি হ'ব Shamsundarga beach long jump ai thangna mane Shamsundar nang tumuroi శ్యామ్ సుందర్ Mayam Shamsundarga wari sana nungai ko khangdo kamuna di khangdaba wari sana nungai bani mane ꯑꯁꯥꯝꯗ ꯂꯥꯛꯑꯣ ꯀꯣꯏꯕ ꯍꯣꯖꯥꯏꯗ ꯂꯥꯛꯑꯣ ꯃꯅꯤꯄꯨꯔꯗꯗꯤ ꯄꯣꯠ ꯆꯩꯗ ꯌꯥꯝ ꯇꯥꯡꯉꯝꯒꯅꯤꯗꯣ Choi jainarabi ꯑꯁꯥꯝꯗꯩ ꯍꯣꯟꯖꯟꯅꯕ shamlangtagi ꯑꯌꯨꯝ ꯁꯤꯗꯕ ꯃꯄꯨ ꯏꯕꯨꯡꯉꯣ Choi jainarabi shamlangtagi Lodna yenglakpa ꯂꯩꯋꯥ ꯀꯥꯡꯉꯧ ꯆꯥꯅꯤꯡꯉꯤꯗ ꯁ꯭ꯌꯥꯝ ꯁꯨꯟꯗꯔ ꯅꯪꯅ ꯍꯥꯏꯔꯛꯏ ꯌꯦꯟꯖꯥꯡꯗꯣ Kari paukhongna chaniliba Gulab mandi chinbana ꯀꯩꯅꯣ ꯁ꯭ꯌꯥꯝ ꯁꯨꯟꯗꯔ ꯍꯥꯏꯔꯛꯏꯁꯦ Karamba hino ꯂꯥꯛ phongliba Laki tema basta lakpa yarakanda ꯕꯁꯇ ꯂꯥꯛꯄ ꯌꯥꯔꯀꯥꯟꯗ ꯑꯗꯨꯅꯤꯅꯦ ꯕꯁꯇ ꯂꯥꯛꯄ ꯌꯥꯔ ꯃꯇꯝꯗꯨꯕꯨ ꯑꯣꯏꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯗꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯐ꯭ꯂꯥꯏꯠꯇꯇ ꯆꯠꯄꯅꯤꯅ ꯄꯣꯠꯁꯦ ꯏꯋꯥꯠꯇ ꯋꯥꯠꯂꯦꯕ ꯑꯗꯨꯗꯨꯅ ꯂꯥꯛꯅꯤꯡꯉꯒꯁꯨ ꯐꯔꯛ ꯑꯃ ꯏꯇꯥꯇ ꯇꯥꯏꯌꯦꯕ ꯑꯗꯨꯅꯤ ꯀꯥ ꯍꯦꯟꯅꯗꯤ ꯂꯥꯞꯄ ꯅꯠꯇꯦꯀꯣ ꯑꯗꯨꯕꯨ ꯁ꯭ꯌꯥꯝ ꯁꯨꯟꯗꯔ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯨ Mistake already to it ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔꯒꯤ ꯂꯥꯏꯐ ꯂꯥꯏꯟ ꯑꯣꯏꯔꯤꯕ ꯂꯝꯕꯤꯁꯤꯕꯨ ꯀꯨꯀꯤꯁꯤꯡꯒꯤ ꯃꯄꯥ ꯃꯄꯨꯅ ꯊꯅꯝꯕ ꯂꯝꯕꯤꯅꯤ ꯀꯥꯏ ꯈꯜꯂꯕ ꯖꯥꯠꯂꯣ ꯃꯈꯣꯏꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯁꯦ ꯊꯤꯡꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛ ꯊꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯊꯤꯡꯕ ꯑꯃ ꯏꯄꯤꯗ ꯄꯤꯅ ꯂꯩꯔꯤꯕꯁꯤꯕꯨ ꯄꯤ ꯑꯥꯔꯅꯤ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯕꯔꯃꯦꯟ ꯏꯁꯇꯦꯠ ꯒꯕꯔꯃꯦꯟꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯅ ꯅꯤꯡꯈꯥ ꯇꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯑꯌꯥꯕ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯈꯪꯗꯦ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯁꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯥꯏꯐ ꯂꯥꯏꯟ ꯑꯣꯏꯔꯤꯕ ꯂꯝꯕꯤꯁꯦ Ngara thingidu separate day kai ꯑꯗꯨꯒ ꯃꯤꯅꯤꯠ ꯑꯃꯅꯤ ꯁꯥꯟꯅꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯈꯗꯥꯡꯁꯦ ꯉꯁꯥꯏꯗꯩ ꯉꯥꯡꯉꯤ ꯀꯨꯏꯔꯦ ꯂꯥꯏꯐ ꯊꯥꯡꯒꯠꯇꯕ ꯍꯥꯏꯅ ꯉꯁꯤꯗꯤ ꯂꯥꯏꯐ ꯊꯥꯡꯒꯠꯀꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃꯇꯪ ꯂꯥꯏꯐꯇ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅ ꯊꯥꯔꯝꯕꯅꯤ Matam khadi changkhini itema basta soidana basta soidana sahi kharagi manungda lakke ꯂꯥꯛꯑꯣ 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 ꯑꯁꯥꯝꯗ ꯂꯥꯛꯑꯣ ꯃꯅꯤꯄꯨꯔꯅ ꯇꯥꯡꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯤꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ Nang Nepal jaludi hongbra Masa Omsa Bodo Salau Ko rino lo chong duri mi amjana What is this?
ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ Masin ꯑꯩꯁꯨ thire, ama masin thire sampa kuki masama. ꯀꯨꯀꯤ ꯅꯣꯏ ꯃꯥꯏ ꯃꯃꯤꯡꯔꯣꯗꯣ ꯌꯥꯝ ꯐꯖꯩ ꯅꯣꯏ ꯃꯥꯏ ꯃꯤꯡꯁꯦ ꯀꯨꯀꯤꯒꯤ ꯃꯃꯥꯒꯤ ꯃꯃꯤꯡꯅꯤꯅꯦ ꯁꯤꯗꯤ ꯅꯣꯏ ꯀꯨꯀꯤꯁꯦ Manipurda hongibo itemagi mangaire. Manipurda hongliba itema mi mangaire. ꯍꯣꯏ ꯍꯣꯏ ꯑꯗꯨ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯥꯏ ꯗꯤ ꯄꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯅ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤꯕꯁꯦ ꯑꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯤꯅꯤꯁꯇꯔꯒꯤ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯁꯨ ꯃꯈꯣꯏꯁꯨ ꯑꯥꯏ ꯗꯤ ꯄꯤꯗ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯍꯟꯗ꯭ꯔꯤꯕ ꯃꯈꯣꯏꯁꯨ ꯂꯩꯔꯅꯤ ꯀꯥꯏꯅ ꯂꯥꯛꯑꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕꯀꯣ ꯑꯥꯏ ꯗꯤ ꯄꯤꯗ ꯂꯩꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯑꯋꯥꯕꯁꯦ ꯃꯣꯏꯁꯨ ꯈꯖꯤꯛꯇꯪ ꯈꯪꯉꯗꯤ Sing jen nga Manipurna hongba hele. ꯄꯥꯎꯅꯝꯕ ꯍꯥꯏꯔꯛꯏꯔꯣ Bis long jump. ꯃꯅꯤꯄꯨꯔꯗ ꯉꯥꯕꯨ ꯍꯣꯡꯕ꯭ꯔꯅꯦ Bimolota lema pokpom. Thank you. ꯊꯦꯡꯀ꯭ꯌꯨ ꯃꯅꯤꯄꯨꯔꯗꯅꯦ ꯑꯩꯈꯣꯏꯒꯤ ꯔꯧ ꯃꯆꯥ ꯑꯗꯩꯗꯤ ꯀꯩ ꯉꯥ ꯃꯆꯥ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯀꯥꯞꯃꯨꯛꯀ ꯁꯥꯡꯕꯗꯣ ꯃꯅꯤꯄꯨꯔꯗ ꯀꯦꯖꯤꯗ ꯀꯌꯥ ꯄꯤꯒꯦ ꯑꯩꯗꯤ ꯂꯩꯔꯛꯇꯕꯅꯤꯅ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯁꯥꯝꯗꯗꯤ ꯆꯥꯝ ꯀꯨꯟ ꯑꯗꯨꯃꯥꯏ ꯄꯤ ꯀꯤꯂꯣꯗ ꯆꯥꯝ ꯀꯨꯟ ꯑꯗꯨꯃꯥꯏ ꯄꯤ Itema ngari su hongina akhoi sida. ꯉꯥꯔꯤ ꯉꯥꯔꯤꯗꯤ ꯃꯅꯤꯄꯨꯔꯅ ꯕꯦꯁꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯈꯥ ꯄꯣꯟꯕꯅꯤ ꯉꯥꯔꯤꯁꯦ ꯈꯪꯗꯦꯗ ꯑꯩꯈꯣꯏꯗꯤ ꯃꯅꯤꯄꯨꯔꯁꯦ ꯄꯣꯠ ꯆꯩ ꯌꯥꯝ ꯇꯥꯡꯉꯦꯅ ꯈꯟꯖꯩ ꯑꯩꯈꯣꯏ ꯑꯁꯥꯝꯗꯗꯤ ꯌꯥꯝꯅ ꯍꯣꯡꯉꯤ Dugo lamen jhamela thoimi. ꯑꯂꯨ ꯀꯦꯖꯤꯗ ꯀꯌꯥ ꯄꯤꯔꯤꯒꯦ ꯑꯂꯨ ꯇꯤꯜꯍꯧ ꯀꯦꯖꯤꯗ ꯀꯌꯥ ꯄꯤꯔꯤꯒꯦ ꯑꯩꯈꯣꯏ ꯁꯤꯗ ꯇꯤꯜꯍꯧ ꯀꯦꯖꯤꯗ ꯂꯨꯄꯥ 30 ꯑꯗꯨꯒ ꯀꯌꯥ ꯄꯤꯔꯤꯒꯦ Bis long jump cookie yara nok lei kagini. ꯀꯨꯀꯤꯒꯤ ꯃꯃꯥꯏ ꯃꯃꯤꯡꯗꯣ Oho. ꯀꯨꯟ ꯃꯉꯥ ꯄꯤꯌꯦ Alu kejida kun manga di pi. ꯑꯩꯈꯣꯏ ꯁꯤꯗ ꯑꯂꯨ ꯀꯦꯖꯤꯗ 15ꯗꯤ ꯄꯤꯗꯦ ꯑꯂꯨ ꯀꯦꯖꯤ 5 ꯂꯧꯕꯗ ꯂꯨꯄꯥ 90 ꯑꯩꯈꯣꯏ ꯁꯤꯗ ꯂꯨꯄꯥ 40ꯒꯤ ꯇꯤꯜꯍꯧ ꯀꯦꯖꯤ 1.5 Prok chambri tara. ꯂꯨꯄꯥ 100 ꯑꯩꯈꯣই ꯁꯤꯗ Chamda beef 480. ꯕꯤꯞ ꯌꯣꯜꯂꯗꯤ ꯁꯤꯒ ꯐꯥꯔꯦ Jel jange. ꯖꯦꯜ ꯆꯪꯉꯦ ꯁꯤꯒ ꯕꯤꯞ Loi hotel thingen gara. ꯄꯥꯡꯒꯟ ꯑꯣꯏꯒꯦꯔꯥ ꯄꯥꯡꯒꯟꯅ ꯃꯁꯥꯒꯤ ꯍꯣꯇꯦꯜꯗ ꯁꯟ ꯌꯣꯟꯕ ꯐꯥꯎꯅ ꯌꯥꯗꯦ Loi shilni. ꯗꯥꯏꯔꯦꯛ ꯁꯤꯜꯅꯤ ꯑꯁꯥꯝ ꯁꯔꯀꯥꯔꯅ Boiler 250. ꯄꯥꯡꯒꯟꯅ ꯁꯟ ꯆꯥꯕ ꯇꯥꯔꯁꯨ ꯃꯁꯥꯒꯤ ꯂꯩꯀꯥꯏꯗꯨꯒꯤ ꯃꯅꯨꯡꯗ Puran. ꯂꯩꯀꯥꯏꯗꯨꯒꯤ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯆꯥꯕ ꯊꯛꯄ ꯇꯧ ꯆꯥꯕꯗꯗꯤ ꯊꯤꯡꯗꯦ ꯑꯗꯨꯕꯨ ꯕꯖꯥꯔꯗ ꯁꯟ ꯌꯣꯟꯕ ꯌꯥꯗꯦ Laikai dugo khanga jel. ꯑꯗꯒꯩꯗꯤ ꯗꯨꯀꯥꯟꯗ ꯁꯟ ꯌꯣꯟꯕ ꯌꯥꯗꯦ ꯁꯟꯒꯤ ꯑꯗꯩ ꯍꯣꯇꯦꯜꯗ ꯁꯟ ꯊꯣꯡꯕ ꯊꯝꯕ ꯌꯥꯗꯦ ꯑꯁꯥꯝꯗ Loi thingare na ndak. Ngarang da su phana sil bogare. ꯍꯣꯇꯦꯜꯗ ꯄꯥꯡꯒꯟꯒꯤ ꯍꯣꯇꯦꯜꯗ ꯁꯟ ꯌꯣꯜꯂꯝꯕꯒꯤ ꯍꯣꯇꯦꯜ ꯃꯌꯥꯝ ꯑꯃ ꯁꯤꯜ ꯑꯣꯏꯈꯔꯦ ꯋꯥꯔꯅꯤꯡ ꯄꯤ ꯑꯁꯤꯒ ꯁꯟ ꯌꯣꯟꯕ ꯌꯥꯗꯦ ꯑꯗꯒꯩꯗꯤ ꯍꯣꯇꯦꯜꯗ ꯁꯟ ꯊꯣꯡꯕ ꯌꯣꯟꯕ ꯌꯥꯗꯦ Akhoi sidadi adum phongnadi yoli itema. ꯌꯣꯜꯂꯤ ꯁꯤꯒꯗꯤ ꯌꯥꯗꯦ Sira tawraba loire. इधर में तो बैन है बैन मना है मना ꯃꯅꯤꯄꯨꯔꯗꯣ ꯂꯥꯛꯅꯤꯡꯉꯤꯗ ꯁꯥꯝ ꯁꯨꯟꯗꯔ ꯄꯣꯠ ꯑꯃ ꯏꯋꯥꯠ ꯋꯥꯠꯄꯗꯩ ꯂꯥꯛꯄ ꯉꯝꯗꯔꯦ ꯑꯉꯥꯡ ꯑꯃ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕ ꯊꯥꯖꯤꯜꯂꯦꯗꯣ ꯍꯟꯗꯛꯇꯩꯗꯤ ꯍꯣꯁꯇꯦꯜꯗ ꯊꯝꯃꯦ ꯑꯗꯨꯅ ꯁꯦꯟꯁꯦ ꯈꯇꯪ ꯆꯪꯉꯕ ꯍꯟꯗꯛꯇꯤ ꯍꯟꯗꯛ ꯃꯥꯁꯦ BA+IS ꯇꯧꯍꯟꯈꯔꯦꯕ ꯍꯣꯁꯇꯦꯜꯗ ꯍꯥꯞꯆꯤꯟꯈꯔꯦ ꯍꯟꯗꯛꯇꯤ ꯏꯕꯨꯗꯧꯅ ꯊꯧꯖꯥꯟꯕꯤꯔꯗꯤ IS ꯑꯝꯇ ꯑꯣꯏꯔꯒ ꯊꯣꯛꯂꯛꯄ ꯍꯥꯏꯅ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯡꯁꯦ 7 ꯇꯥꯔꯦ ꯇꯧꯔꯝꯃꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝꯁꯨ ꯆꯥꯛ ꯂꯣꯏꯅꯔꯝꯃꯅꯤ ꯆꯥꯛ ꯆꯥꯕꯤꯔꯣ ꯑꯩꯁꯦ ꯉꯥꯛꯇꯪ ꯂꯥꯏꯚ ꯊꯥꯔꯝꯒꯦ ꯀꯨꯏꯔꯦ ꯂꯥꯏꯚ ꯊꯥꯗꯕ ꯍꯥꯏꯅ ꯂꯥꯏꯚꯁꯦ ꯊꯥꯖꯔꯝꯕꯅꯤ
ꯑꯗꯨꯒ ꯀꯩꯅꯣ ꯑꯗꯨꯒ ꯈꯥꯏꯗ ꯉꯥꯡꯗꯦ ꯇꯧꯔꯦ ꯀꯩꯅꯣ ꯑꯗꯨꯅ ꯑꯃꯝꯕ ꯑꯍꯤꯡꯗ ꯅꯠꯇꯦ 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 ꯈꯣꯏꯃꯨꯅꯤ ꯈꯣꯏꯃꯨ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯁꯤꯗꯕ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯕꯥꯏ ꯀꯩ ꯍꯥꯏꯅꯣꯁꯦ ꯂꯥꯁꯀꯤꯗꯣ ꯀꯃꯦꯟꯗꯣ ꯀꯩ ꯍꯥꯏꯅꯣ ꯂꯩꯇꯦꯗ ꯂꯩ ꯑꯂꯨꯒꯤ ꯃꯃꯜ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯃꯃꯜ ꯍꯥꯏꯔꯛꯏꯅꯤ ꯕꯥꯏ ꯍꯥꯏꯔꯛꯏꯅꯤ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯚ ꯊꯥꯕꯗ ꯂꯥꯛꯄꯤꯔꯝꯕꯒꯤꯗꯃꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯣ ꯍꯌꯦꯡ ꯅꯣꯡ ꯅꯤꯅꯤ ꯃꯇꯨꯡꯗꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯖꯔꯛꯑꯒꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯄꯥꯔꯤ ꯑꯦꯃꯣꯝ ꯆꯦꯅꯦꯜꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯀꯦꯁꯤ ꯑꯃꯨꯛ ꯃꯅꯤꯄꯨꯔ ꯕꯥꯏ 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 ꯅꯦꯄꯥꯂꯤꯌꯥꯟ ꯃꯌꯥꯝ ꯁꯦꯠ ꯍꯥꯏ ꯀꯅꯥ ꯀꯅꯥꯅꯣ ꯃꯩꯇꯩ ꯃꯌꯥꯝ ꯂꯩꯅꯦ ꯌꯥꯏꯐꯔꯦ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯑꯕꯨꯡ ꯇꯥꯎꯔꯦꯝ ꯍꯥꯏ ꯍꯦꯜꯂꯣ ꯂꯣꯏꯔꯦꯝꯕꯝ ꯍꯦꯜꯂꯣ ꯕꯥꯏ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛꯇ ꯌꯥꯏꯐꯔꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯁꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯗꯣ ꯇꯣꯡꯕꯝ ꯀꯥꯀꯥ ꯑꯩꯈꯣꯏ ꯍꯣꯖꯥꯏꯗꯀꯣ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯈꯨꯔꯨꯝꯕꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯉꯔꯥꯡ ꯊꯥꯒꯠꯆꯩꯑꯕꯀꯣ ꯑꯗꯣ ꯊꯥꯒꯠꯂꯤꯕ ꯚꯤꯗꯤꯑꯣꯗꯣ ꯑꯩꯗꯤ ꯕ꯭ꯂꯣꯛ ꯁꯦꯝꯕꯁꯨ ꯍꯩꯇꯕ ꯑꯗꯨꯒ ꯃꯇꯝꯗꯨꯒ ꯃꯤ ꯃꯌꯥꯝ ꯃꯔꯛꯇ ꯉꯥꯡꯉꯒ ꯚꯤꯗꯤꯑꯣ ꯅꯝꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯌꯨꯝꯗ ꯂꯥꯛꯑꯒ ꯑꯩꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒ ꯑꯗꯩ ꯑꯩꯈꯣꯏ ꯍꯣꯖꯥꯏꯒ ꯃꯔꯣꯟꯁꯦ ꯀꯩꯗ ꯈꯦꯠꯅꯩ ꯍꯥꯏꯕꯗ ꯖꯨꯝ ꯃꯅꯤꯄꯨꯔꯗꯅ ꯌꯨꯝ ꯑꯁꯤ ꯌꯥꯝ ꯍꯥꯏꯅꯩꯑꯕꯀꯣ ꯖꯥꯔꯦ ꯖꯥꯔꯦ ꯃꯅꯤꯄꯨꯔꯗꯅ ꯌꯥꯔꯦ ꯌꯥꯔꯦ ꯑꯁꯤ ꯈꯔ ꯈꯦꯠꯅꯩꯑꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯃꯔꯛꯇꯨꯒ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯑꯩꯅ ꯋꯥ ꯉꯥꯡꯉꯒ ꯅꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯋꯥꯗꯣ ꯁꯨꯝ ꯉꯥꯡꯉ ꯈꯔ ꯏꯗꯤꯠ ꯇꯧꯔꯒ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯆꯈꯤꯕꯅꯤ ꯍꯣꯖꯥꯏꯒꯤ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯈꯨꯔꯝꯕꯒꯤ ꯑꯗꯣ ꯉꯔꯥꯡꯗꯤ ꯚꯤꯗꯤꯑꯣ ꯁꯤꯗ ꯃꯄꯨꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯁꯤꯗ ꯃꯄꯨꯅ ꯌꯥꯏꯐꯔꯦ ꯑꯗꯣ ꯉꯔꯥꯡꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯗꯣ ꯃꯐꯝ ꯑꯃꯗꯤ ꯊꯥꯗꯗꯦꯀꯣ ꯃꯐꯝ ꯑꯃꯗꯤ ꯑꯗꯨꯝ ꯊꯥꯗꯩꯑꯕ ꯑꯗꯣ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯊꯥꯗꯕ ꯆꯠꯄ ꯃꯇꯝꯗ ꯀꯩꯅꯣ ꯇꯧꯕ ꯕꯦꯜ ꯌꯩꯔꯒ ꯊꯥꯕꯜ ꯆꯣꯡꯉꯒ ꯆꯠꯄꯅꯤ ꯑꯗꯩꯗꯤ ꯃꯤ ꯇꯤꯟꯕ ꯈꯨꯠꯇꯤꯟꯁꯤꯗꯤ ꯃꯌꯥꯝꯁꯤꯅ ꯑꯁꯤꯒꯗꯤ ꯃꯩꯇꯩ ꯃꯌꯥꯡ ꯖꯥꯇꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂ ꯂꯩꯕꯅꯤꯅꯀꯣ ꯃꯩꯇꯩꯒꯤ ꯇꯣꯉꯥꯟꯕ ꯃꯌꯦꯛ ꯅꯥꯏꯕ ꯁꯦꯠꯂꯒ ꯑꯗꯩꯗꯤ ꯐꯤ ꯑꯉꯧꯕ ꯏꯜꯂꯒ ꯅꯤꯄꯥꯁꯨ ꯐꯩꯖꯣꯝ ꯐꯨꯔꯤ ꯇꯧꯔꯒ ꯐꯖꯅ ꯄꯔꯦꯡ 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 ꯇꯧꯔꯒ ꯊꯥꯕꯜ ꯆꯣꯡꯉ ꯆꯠꯄꯁꯦ ꯃꯤ ꯑꯇꯣꯞꯄ ꯂꯥꯏ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯏ ꯊꯥꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯆꯠꯅꯔꯤꯅꯦꯕ ꯑꯗꯨꯒꯤꯁꯨ ꯑꯩꯈꯣꯏꯒꯤꯗ ꯇꯣꯉꯥꯟꯅ ꯂꯝꯕꯤ ꯄꯤꯔꯒ ꯌꯥꯝ ꯐꯖꯅ ꯆꯠꯂꯤ ꯑꯁꯤꯒ ꯍꯣꯖꯥꯏꯗ ꯇꯧꯔꯤꯕꯗꯣ ꯑꯗꯣ ꯊꯦꯡꯀ꯭ꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯏꯚ ꯑꯁꯤꯗ ꯂꯥꯛꯄꯤꯔꯝꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯌꯥꯏꯐꯔꯦ ꯍꯌꯦꯡ ꯍꯪꯆꯤꯠꯇꯒꯤ ꯑꯃꯨꯛ ꯚꯤꯗꯤꯑꯣꯗ ꯎꯅꯔꯁꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯂꯥꯏꯚꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯣꯏꯗꯅ ꯌꯥꯎꯈꯤꯕ ꯀꯌꯥ ꯂꯩꯔꯒꯁꯨ ꯉꯥꯛꯄꯤꯒꯅꯤ ꯔꯣꯃꯤꯕꯂꯥ ꯁꯟꯗꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯉꯔꯥꯡꯅꯦ ꯀꯩꯅꯣ ꯁ꯭ꯋꯥꯏꯒꯤ ꯃꯥꯜꯂꯤ ꯅꯨꯡꯉꯥꯏꯈꯔꯦ ꯅꯨꯡꯉꯥꯏꯈꯔꯦ ꯔꯣꯃꯤꯕꯂꯥ ꯁꯟꯗꯥꯝ ꯍꯥꯏꯁꯦ ꯑꯗꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯑꯣꯀꯦ ꯑꯣꯀꯦ ꯕꯥꯏ